Heiss. Make a session of sing did. Sinauxingbu Puran Thaba Maitina Taram Noxeri Kanamti Yang the Yang Drakasoidum Gangadum Tamsaramge. Wigi Wait Trump Donald Trump Giko Magi Tower New York the lady Basida Donald Trump say Sidamas Mayumoina lay. Sinauxing Trump Tower na Tabiram Gani building ni Maroina Magi Trump Tower she quick Maton Yang Kinipan Muk Maton yang kinipan way aduga meter sani ga ni wange. Hello brother, welcome ko. Ado ngasagi India da sagar kadauri Trump Tower se khoi tara sagane na hairi isininaw sing Mumbai Gurgaon dulaire Manipur amani dang pusan biradi amatanga pusan biradi am noai gadab jane. Thabag yam na phangna gani ado khoi hujik sagadauri se atopa da loi pure ne. Noida gumba Hyderabad gumba Bangalore gumba khoi sumbasida yamana sakhotpa khoi India gi han already sakholaga laiba mafam singda loi sajan gadore ado Trump Tower si siniraw sing kaino haida ma se loi oi beare di sisu politics geopolitics ki business makhalamani maru ene siniraw sing masida khoi gi kaino lai beare foreign dagi paisa paiba sing mayam ma khoi gi India gi su paisa paiba lakh pati crore pati mayam ma lady. Bara Krisukai deko. Da Quiggy Trump Donald Trump na isha insinaw hata kagri matungda India da Trump Tower haish. Masitara amuk shadur. Mumbai Gurgaon ko. Noida Hyderabad Bangalore Shumba mapam sing sida wena loina pusan gadi sininaw sing Quiggy Manipur da so amatang pusan biraga di amna Nungaibu Oigadabne. Ado mayamna wahangam like Trump Tower Karino na Masishi Akwigi India the Su Quigi Lairaba Queen Laira Zerasu ina Kunba Pasha Paiba Mayama Labanina Kari Hagan is in Makoina Makogi Yumo in a residence or in Adam Laira Suare Aduga Foreign Dagi India the Quapada Kari Hagani Quigi Pasha Paiba Quick Shanzao Paiba, Mayama Masu, who's get Trump Tower, she is in Noxing, Laiba Yarakaduinico. Quick Kankrakali, she knows. Kang said, Quiggy Kari Hagaduino Kang the Karakutakto was a guy in Kang, say, Pasapasan saw no power, pie, Edubo. A quiggy malaria naba, quiggy dengue naba, do the tote. Maruina quiggy Kari Hanukang the Ire Lokong Kake, Sheng Boninoco. And anyway, Suminas Hadu is in Noxing Shishna. India gi akhoi maroina thabak phang ba da su mateng pang dori asina Donald Trump da su paisa kana ba the India da su senior sing kana ba sumaina maram di karino haibda ngasai gi Donald Trump se already senior sing maming chatpa president ama oirabanina ma gi Trump Tower si se kari gumba India da saraga di akhoi gi kari haigini Quiggy Kari Hagani Maming chat Nina Quiggy me ma'am Suma to the lining a cunny hotel boy a suko Aduka Quiggy Kari Hagani Mother Lucian Abia Shigi building niche in Oxing Shang had the Quiggy Awangba building Maton Yankay Humpu the minus a sober building niche in Oxing Assisina Quiggy 2025 Donald Trump Magi Manunga Torakan the Chin in Oxing Kainota Lakadori India the Querakadori Aduga Yam Nuaiba okay Nuai Dori Bra Nuai Dori Bra in Oxing geopolitics Kimatansi have the Quiggy Harley Davidson, Hashimamang the Kishukan Torumbani, Yam the Maming chat by Ishin Oxing, Kanuni the Noko, America Gidi bike ni, Mayam the Sham Pam the bike ni, She bike shim among the India Donald Trump na Quiggy Kaino wedding it, the president wedding him matam do the su, India Shigi Matang Shida Quiggy. Sanction give us canoe sanction sorry. The ex Matang she the Yana Gita Benichin Oxing. I do need Donald Trump na a Quiggy. Posagi takes scheme tang like which the India Wang the low way the mother's house India. The Toyota Pata gets how the late man Harish India ga. Saina the Masi Buraka opto, Pushinimana Pa Mishi, touching the Saina city, touching the Saina city into in sorry Magi the motor Saina city for running buggy
ꯑꯗꯨꯝꯕ ꯋꯥꯈꯜꯂꯣꯟ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯇ ꯁꯨꯡꯂꯩ ꯂꯩꯇꯦ ꯑꯗꯨꯒ ꯏꯟꯗꯤꯌꯥꯒ ꯃꯥꯅ ꯄꯥꯝꯃꯤꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗ ꯏꯟꯗꯤꯌꯥꯗ ꯃꯥꯅ ꯍꯥꯏꯔꯤꯁꯦ ꯅꯈꯣꯏꯒꯤ ꯄꯣꯠ ꯆꯩ ꯑꯩꯈꯣꯏꯒꯤ ꯌꯨ ꯑꯦꯁ ꯑꯦꯒꯤ ꯄꯣꯠ ꯆꯩꯁꯨ ꯅꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯗ ꯃꯌꯥꯝ ꯑꯃ ꯊꯥꯖꯤꯜꯂꯛꯀꯦ ꯍꯥꯏꯕ ꯌꯨ ꯑꯦꯁ ꯑꯦꯒꯤꯁꯨ ꯏꯟꯗꯤꯌꯥꯗ ꯊꯥꯖꯤꯜꯂꯛꯎ ꯍꯥꯏꯕ ꯇꯦꯛꯁ ꯍꯟꯊꯅꯁꯤ ꯍꯥꯏꯕ ꯑꯗꯣ ꯏꯟꯗꯤꯌꯥꯅ ꯇꯦꯛꯁ ꯋꯥꯡꯅ ꯂꯧꯔꯒꯗꯤ ꯌꯨ ꯑꯦꯁ ꯑꯦꯁꯨ ꯇꯦꯛꯁ ꯋꯥꯡꯅ ꯂꯧꯒꯅꯤ ꯍꯥꯏꯕꯅꯦꯕ ꯃꯥꯅ ꯇꯧꯔꯤꯁꯦ ꯑꯗꯨꯅ ꯍꯧꯖꯤꯛꯁꯦ ꯀꯟꯅ ꯍꯥꯏꯅꯔꯤꯕ ꯄꯥꯎꯁꯦ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯀꯩꯅꯣꯅꯤ ꯑꯃꯦꯔꯤꯀꯥꯒꯤ ꯍꯥꯔꯂꯤ ꯗꯦꯕꯤꯁꯟ ꯍꯥꯏꯔꯤꯕ ꯕꯥꯏꯛ ꯁꯥꯔꯤꯕꯁꯦ ꯁꯤ ꯏꯟꯗꯤꯌꯥꯗ ꯆꯪꯉꯛꯀꯗꯧꯔꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯏꯟꯗꯤꯌꯥꯗ ꯌꯣꯜꯂꯛꯀꯗꯧꯔꯤ ꯇꯦꯛꯁ ꯍꯟꯊꯅ ꯑꯩꯈꯣꯏꯒꯤ ꯂꯧꯔꯀꯥꯟꯗ ꯀꯣ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯏꯅꯥꯛ ꯈꯨꯟꯕ ꯃꯆा ꯈꯔꯗꯤ ꯑꯗꯨꯝ ꯊꯧꯕ ꯉꯝꯈ꯭ꯔꯅꯤ ꯑꯦꯅꯤꯋꯦ ꯁꯨꯃꯥꯏꯅ ꯃꯌꯥꯝ ꯑꯃ ꯑꯗꯨꯒ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯂꯥꯛꯄꯗꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯒꯁꯨ ꯗꯤꯐꯦꯟꯁꯀꯤ ꯂꯝꯗ ꯑꯣꯏꯔꯒꯁꯨ ꯑꯃꯗ ꯑꯣꯏꯔꯒꯁꯨ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯌꯥꯝꯅ ꯅꯛꯁꯤꯟꯅꯕ ꯇꯥꯖ ꯒꯨꯗ ꯏꯚꯤꯅꯤꯡ ꯁꯨꯝ ꯅꯪ ꯀꯀꯥ ꯂꯥꯏꯞ ꯊꯥꯔꯝꯕꯅꯤ ꯁꯨꯝ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯃꯌꯥꯝꯁꯤꯒ ꯁꯨꯝ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯃꯤꯟꯅꯁꯦ ꯍꯥꯏꯗꯨꯅꯀꯣ ꯑꯗꯨꯅ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯉꯁꯥꯏꯒꯤ ꯇꯦꯛꯁ ꯂꯧꯕꯁꯤꯃ ꯍꯦꯟꯒꯠꯂꯛꯑꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯒ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯒꯅꯤ ꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯑꯩꯈꯣꯏꯒꯤ ꯕꯤꯖꯤꯅꯦꯁꯀꯤ ꯃꯇꯥꯡꯗꯁꯨ ꯇ꯭ꯔꯦꯗ ꯔꯤꯂꯦꯁꯟꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝꯕ ꯍꯦꯟꯒꯠꯂꯛꯀꯗꯧꯔꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯗꯤꯐꯦꯟꯁꯀꯤ ꯂꯝꯗ ꯍꯥꯏꯔꯒꯁꯨ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯍꯦꯟꯒꯠꯂꯛꯄꯒꯤ ꯑꯗꯨꯝꯕ ꯃꯃꯤ ꯑꯃ ꯇꯥꯔꯛꯏ ꯑꯁꯤꯅꯅꯦ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗ ꯉꯁꯥꯏꯒꯤ ꯑꯩꯅ ꯁꯦꯝꯖꯈꯤꯕ ꯍꯧꯖꯤꯛꯀꯤ ꯚꯤꯗꯤꯑꯣ ꯃꯥꯏꯀ꯭ꯔꯣꯆꯤꯞꯀꯤ ꯃꯇꯥꯡꯁꯦ ꯂꯦꯇꯦꯁꯀꯤ ꯄꯥꯎꯗꯨꯅꯤ ꯑꯗꯨꯒ ꯄꯤꯅꯥꯀꯥ ꯔꯣꯀꯦꯠ ꯁꯤꯁꯇꯦꯝꯒꯤꯁꯨ ꯐ꯭ꯔꯥꯟꯁꯅ ꯏꯟꯗꯤꯌꯥꯗꯒꯤ ꯂꯩꯅꯤ ꯀꯥꯟꯅꯒ ꯇꯧꯔꯛꯏꯕꯁꯤꯡꯁꯦ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯃꯁꯤꯒꯤ ꯃꯔꯨꯝꯗ ꯍꯣꯏ ꯂꯩꯕꯕꯨꯗꯤ ꯂꯩꯕꯅꯤ ꯏꯟꯗꯤꯌꯥꯒꯤ ꯃꯁꯤꯗ ꯄꯩꯁꯥꯁꯨ ꯏꯟꯗꯤꯌꯥꯅ ꯄꯩꯁꯥꯁꯨ ꯀꯥꯟꯅꯒꯗꯧꯔꯤ ꯑꯗꯩ ꯃꯈꯣꯏꯁꯨ ꯀꯥꯟꯅꯒꯗꯧꯔꯤ ꯑꯗꯨꯕꯨ ꯁꯤꯁꯤꯗ ꯖꯤꯑꯣ ꯄꯣꯂꯤꯇꯤꯛꯁꯀꯤ ꯑꯗꯨꯝꯕ ꯃꯃꯤ ꯑꯃ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯂꯣꯏꯅ ꯇꯥꯟꯅꯩ ꯑꯗꯨꯅ ꯑꯃꯔꯣꯝꯗꯗꯤ ꯍꯣꯏ ꯑꯅꯧꯕ ꯑꯩꯈꯣꯏꯅ ꯉꯁꯥꯏꯒꯤ ꯑꯃꯦꯔꯤꯀꯥꯒꯤ ꯏꯂꯦꯛꯁꯟꯁꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯔꯛꯏꯕ ꯑꯃꯦꯔꯤꯀꯥꯗ ꯏꯂꯦꯛꯁꯟ ꯑꯃ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯒꯤ ꯏꯂꯦꯛꯁꯟ ꯇꯧꯕꯗ ꯑꯩꯈꯣꯏ ꯀꯌꯥ ꯐꯪꯈ꯭ರೆ ꯍꯥꯏꯕ ꯐꯥꯎꯕꯗ ꯑꯩꯈꯣꯏꯁꯦ ꯆꯥꯎꯔꯥꯛꯄ ꯑꯃ ꯈꯔ ꯌꯦꯡꯕ ꯅꯠꯇꯅ ꯑꯗꯨ ꯏꯟꯇꯔꯦꯁ ꯂꯩꯅ ꯌꯦꯡꯉꯨꯗꯦ ꯑꯗꯨ ꯑꯃꯦꯔꯤꯀꯥꯒꯤ ꯏꯂꯦꯛꯁꯟ ꯂꯥꯛꯄ ꯃꯇꯝꯁꯤꯗꯗꯤ ꯃꯌꯥꯝꯁꯤ ꯂꯥꯏꯚꯀ ꯇꯧꯅꯗꯅ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯌꯦꯡꯅꯩ ꯀꯩ ꯃꯔꯝꯒꯤꯅꯣ ꯍꯥꯏꯕꯗ ꯉꯁꯥꯏꯒꯤ ꯑꯆꯧꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯕꯅꯤꯅ ꯃꯥꯅ ꯄꯤꯔꯛꯄ ꯄ꯭ꯔꯦꯁꯔꯁꯦ ꯑꯗꯨꯝ ꯏꯄꯥꯟꯗ ꯄꯥꯟꯕ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕꯁꯤ ꯑꯗꯨꯝ ꯃꯥꯌꯣꯛꯅꯕ ꯁꯤꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒꯅꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯇꯩ ꯀꯔꯤꯁꯨ ꯑꯃꯠꯇ ꯅꯠꯇꯦ ꯑꯗꯨꯅ ꯃꯈꯣꯏꯒꯤꯁꯨ ꯉꯁꯥꯏ ꯍꯥꯏꯔꯤꯁꯤ ꯂꯤꯗꯔ ꯑꯃ ꯂꯥꯛꯑꯦꯅ ꯀꯩꯁꯨ ꯍꯔꯥꯎꯅꯤꯡꯉꯥꯏ ꯀꯩꯁꯨ ꯂꯩꯇꯦ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯃꯐꯝ ꯑꯃꯗ ꯒꯨꯗ ꯃꯣꯔꯅꯤꯡ ꯕ꯭ꯔꯗꯔ ꯑꯗꯨꯒ ꯅꯦꯄꯥꯟꯗꯒꯤ ꯒꯨꯗ ꯃꯣꯔꯅꯤꯡ ꯁꯟꯗꯟ ꯃꯥꯂꯤꯛ ꯕ꯭ꯔꯗꯔ ꯊꯦꯡꯛ ꯌꯨ ꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯁꯤꯗ ꯍꯔꯥꯎꯅꯤꯡꯉꯥꯏ ꯀꯔꯤꯁꯨ ꯂꯩꯇꯦ ꯍꯥꯏꯕꯗꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗ ꯉꯁꯥꯏꯒꯤ ꯍꯣꯏ ꯐꯔꯦꯅꯦ ꯌꯨꯀ꯭ꯔꯦꯟꯒ ꯔꯁꯤꯌꯥꯒ ꯂꯥꯟꯁꯤ ꯂꯦꯞꯈ꯭ꯔꯦꯅ ꯐꯔꯦ ꯈꯜꯂꯁꯤ ꯃꯐꯝ ꯑꯃꯗ ꯃꯣꯏ ꯑꯩꯈꯣꯏꯒꯤ ꯇꯦꯟꯁꯟꯁꯦ ꯑꯃꯗ ꯑꯃꯨꯛ ꯂꯩꯔꯛꯄ ꯌꯥꯕꯒꯤ ꯍꯦꯛꯇ ꯄꯣꯁꯤꯕꯤꯂꯤꯇꯤꯁꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯗꯨꯝ ꯂꯩꯔꯛꯀꯅꯤ ꯊꯥꯖꯕꯤꯌꯨ ꯁꯤꯃ ꯁꯣꯏꯗꯅ ꯊꯣꯛꯂꯛꯀꯅꯤ ꯃꯐꯝ ꯑꯃꯗ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯏꯔꯥꯡꯁꯤ ꯍꯦꯟꯒꯠꯂꯛꯀꯅꯤ ꯑꯗꯨꯅ ꯉꯁꯥꯏ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗ ꯃꯥꯒꯤꯗꯤ ꯕꯤꯖꯤꯅꯦꯁ ꯇꯧꯔꯒ ꯍꯧꯔꯛꯄ ꯃꯤꯁꯛꯅꯤꯅ ꯉꯁꯥꯏꯒꯤ ꯕꯤꯖꯤꯅꯦꯁ ꯑꯥꯏꯗꯤꯌꯥꯗꯨꯗ ꯂꯩꯌꯦꯕ ꯂꯥꯟ ꯁꯣꯛꯅꯗꯕꯤꯗ ꯋꯥꯍꯟꯕꯤ ꯕꯤꯖꯤꯅꯦꯁꯀꯤ ꯂꯝꯂꯣꯝꯗ ꯇꯧꯔꯒ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯁꯤꯅꯤ ꯑꯗꯨꯅꯅꯦ ꯉꯁꯥꯏꯒꯤ ꯀꯩꯅꯣ ꯍꯥꯏꯕꯗ ꯃꯃꯥꯡꯗ ꯍꯧꯖꯤꯛ ꯇꯁꯦꯡꯅ ꯁꯦꯃꯤ ꯀꯟꯗꯛꯇꯔꯁꯦ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯁꯤꯗ ꯁꯦꯃꯤ ꯀꯟꯗꯛꯇꯔ ꯃꯅꯨꯐꯦꯛꯆꯔꯤꯡ ꯐꯦꯞꯀꯁꯦ ꯂꯩꯔꯛꯑꯀꯥꯟꯗ ꯐꯦꯕ꯭ꯔꯤꯀꯦꯁꯟ ꯄ꯭ꯔꯣꯖꯦꯛꯀꯁꯦ ꯂꯩꯔꯛꯑꯀꯥꯟꯗ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯩꯈꯣꯏꯁꯦ ꯁꯦꯃꯤ ꯀꯟꯗꯛꯇꯔꯁꯦ ꯃꯌꯥꯝ ꯑꯃ ꯄꯨꯊꯣꯛꯑꯦꯅ ꯈꯜꯂꯁꯤ ꯀꯩꯗꯧꯕꯒꯤ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯗ ꯃꯁꯥ ꯃꯊꯟꯇ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯃꯣꯕꯥꯏꯜ ꯐꯣꯟ ꯃꯌꯥꯝ ꯑꯃ ꯄꯨꯊꯣꯔꯛꯑꯅꯤ ꯂꯣꯏ ꯍꯣꯡꯊꯔꯛꯑꯅꯤ ꯃꯣꯕꯥꯏꯜ ꯐꯣꯟꯗ ꯑꯣꯏꯒꯦꯔꯥ ꯕꯥꯏꯛꯇ ꯑꯣꯏꯒꯦꯔꯥ ꯀꯥꯔꯗ ꯑꯣꯏꯒꯦꯔꯥ ꯄꯩꯁꯥ ꯈꯔ ꯇꯥꯔꯛꯑꯅꯦꯕ ꯑꯗꯨꯅ ꯕ꯭ꯔꯗꯔ ꯇ꯭ꯔꯝꯞꯅ ꯈꯔ ꯀꯥꯔ ꯃꯇꯨꯡ ꯌꯨꯔꯣꯄꯤꯌꯥꯟ ꯌꯨꯅꯤꯌꯟ ꯃꯔꯛꯇ ꯃꯔꯩ ꯈꯔ ꯌꯦꯠꯅꯕꯩ ꯄꯥꯎ ꯇꯥꯏ ꯌꯨ ꯑꯦꯁ ꯑꯦ ꯄꯦꯇꯥꯒꯣꯟꯅꯁꯨ ꯃꯣꯏꯗ ꯂꯣꯡ ꯃꯤꯁꯥꯏꯜ ꯀꯩꯀꯩ ꯌꯨꯀ꯭ꯔꯦꯟꯅ ꯅꯤꯔꯛꯄ ꯄꯤꯔꯣꯏ ꯍꯥꯏꯈ꯭ꯔꯦ ꯀꯩꯅꯣꯅꯤ ꯑꯗꯨꯝ ꯃꯁꯤ ꯊꯣꯛꯑꯅꯤ ꯑꯗꯨꯝ ꯈꯪ ꯂꯩꯔꯕꯅꯤ ꯑꯗꯨꯒ ꯀꯩꯅꯣ ꯍꯥꯏꯕꯗ ꯍꯟꯗꯛꯁꯦ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯀꯥꯔꯤꯁꯦ ꯄꯨꯇꯤꯟꯒꯤ ꯌꯥꯝ ꯆꯥꯎꯕ ꯃꯇꯦꯡ ꯑꯃꯈꯛ ꯌꯥꯎꯏ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯃꯄꯥꯟ ꯊꯣꯡꯗ ꯄꯥꯡꯗ꯭ꯔꯒꯁꯨ ꯃꯅꯨꯡꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯍꯥꯏꯕꯗ ꯑꯩꯈꯣꯏꯒꯤ ꯃꯈꯣꯏꯁꯨ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅꯦ ꯈ꯭ꯋꯥꯏꯗꯒꯤ ꯇꯁꯦꯡꯅ ꯍꯪꯅꯔꯛꯄ ꯃꯌꯥꯝꯗ ꯋꯥꯍꯪ ꯑꯃ ꯌꯥꯎꯏ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯀꯥꯔꯀꯥꯟꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯔꯥꯎꯔꯤꯕ ꯃꯤꯁꯦ ꯀꯅꯥꯅꯣ ꯍꯥꯏꯕ ꯑꯃ ꯄꯨꯇꯤꯟꯅꯦ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯇꯩꯅ ꯍꯔꯥꯎꯕꯗꯤ ꯈꯔ ꯈꯛꯇꯪꯗꯅꯦ ꯑꯗꯨꯕꯨ ꯄꯨꯇꯤꯟꯅ
Donald Trumpda ꯑꯩꯈꯣꯏꯒꯤ ꯏꯂꯦꯛꯁꯟꯁꯦ ꯀꯥꯕꯒꯤ ꯋꯤꯁ ꯄꯤꯕ ꯈꯣꯠꯄ ꯇꯧꯗꯦ ꯁꯤꯅꯧꯁꯤꯡ ꯀꯔꯤꯝꯇ ꯑꯗꯨꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗ ꯑꯩꯈꯣꯏꯒꯤ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯀꯥꯔꯛꯑꯒꯗꯤ ꯈꯔ ꯑꯍꯣꯡꯕꯁꯤ ꯂꯥꯛꯀꯅꯤꯅ ꯈꯪꯉꯦ ꯃꯥꯗꯤ ꯕꯤꯖꯤꯅꯦꯁꯃꯦꯟꯅꯤꯅ ꯉꯁꯥꯏꯒꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗꯤ ꯁꯤꯅꯧꯁꯤꯡ ꯃꯃꯥꯡꯗꯁꯨ ꯄꯟꯖꯈ꯭ꯔꯦ ꯂꯩꯕꯥꯛꯀꯤ ꯏꯔꯥꯡꯁꯤꯡꯁꯤꯗ ꯂꯩꯕꯥꯛꯀꯤ ꯊꯣꯛꯏꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯗ USAꯅ ꯌꯥꯎꯁꯤꯜꯂꯀꯥꯟꯗ ꯏꯆꯤꯟ ꯀꯩꯅꯣ ꯇꯧꯕ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥꯁꯨ ꯇꯤꯡꯉꯦ ꯑꯗꯩ ꯀꯩꯁꯨ ꯅꯠꯇꯕꯗ ꯃꯈꯣꯏꯒꯤ ꯂꯥꯟꯃꯤꯁꯤꯡꯁꯨ ꯃꯊ꯭ꯋꯥꯏ ꯃꯥꯡꯉꯦ ꯑꯃꯗꯕꯨ ꯑꯣꯏꯔꯁꯨ ꯃꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯑꯗꯨꯝ ꯃꯃꯥꯡꯗꯒꯤ ꯑꯗꯨꯝ ꯌꯥꯎꯔꯒ ꯂꯥꯛꯏꯕ ꯑꯁꯤꯁꯤꯅ ꯃꯈꯣꯏꯗ ꯑꯆꯧꯕ ꯑꯋꯥꯕ ꯆꯩꯊꯦꯡ ꯀꯔꯤꯁꯨ ꯀꯥꯟꯅꯗꯕꯗ ꯄꯩꯁꯥ ꯇꯤꯡꯒꯩ ꯉꯁꯥꯏꯒꯤ ꯍꯥꯏꯔꯤꯁꯤ ꯏꯆꯤꯟꯅꯥꯎꯁꯤꯡ ꯌꯨꯀ꯭ꯔꯦꯟꯗ ꯊꯥꯗꯔꯤꯕ $50 billion ꯑꯩꯈꯣꯏꯒꯤ ꯇꯁꯦꯡꯅꯗꯤ ꯑꯃꯦꯔꯤꯀꯥꯒꯤ ꯄ꯭ꯔꯖꯥꯁꯤꯡꯗꯤ ꯈꯣꯝꯒꯠꯄꯅꯦꯕ ꯁꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯍꯟꯗꯛꯁꯦ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯀꯩꯅꯣꯒꯤꯗ ꯑꯃꯦꯔꯤꯀꯥꯒꯤ ꯏꯂꯦꯛꯁꯟꯁꯤꯗ ꯃꯔꯨꯑꯣꯏꯅ ꯁꯥꯎꯅꯔꯛꯏꯁꯦ ꯁꯤꯒꯤꯁꯨ ꯌꯥꯎꯔꯤꯕ ꯏꯆꯤꯟꯅꯥꯎꯁꯦ ꯑꯃꯦꯔꯤꯀꯥꯒꯤ ꯄ꯭ꯔꯖꯥꯁꯤꯡꯒꯤ ꯇꯦꯛꯁ ꯃꯅꯤꯁꯤꯡꯁꯦ ꯉꯁꯥꯏꯒꯤ ꯌꯨꯀ꯭ꯔꯦꯟ ꯑꯃꯁꯨꯡ ꯒꯨꯗ ꯏꯚꯤꯅꯤꯡ ꯕ꯭ꯔꯗꯔ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤ ꯌꯨꯀ꯭ꯔꯦꯟꯗ ꯆꯠꯈ꯭ꯔꯤꯕ ꯏꯖꯔꯦꯜꯗ ꯆꯠꯈ꯭ꯔꯤꯕꯁꯤꯡꯁꯤꯗꯒꯤ ꯑꯁꯥꯎꯕꯁꯨ ꯌꯥꯎꯅꯔꯛꯏꯁꯤꯅ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯕꯗꯣ ꯉꯁꯥꯏꯒꯤ ꯇꯦꯛꯁ ꯃꯅꯤꯗꯨꯁꯨ ꯈꯣꯝꯒꯠꯄꯤꯔꯦ ꯊꯥꯕꯤꯈ꯭ꯔꯦ ꯃꯈꯣꯏꯒꯤ ꯄꯩꯁꯥꯗꯨꯁꯨ ꯃꯈꯣꯏꯗ ꯄꯥꯏꯖꯒꯗꯕꯗꯁꯨ ꯏꯆꯤꯟꯅꯥꯎꯁꯦ ꯑꯁꯤꯅꯦꯕ ꯗꯣꯅꯦꯜꯗ ꯇ꯭ꯔꯝꯞꯅ ꯂꯥꯎꯏꯁꯤꯅ ꯑꯩꯈꯣꯏꯒꯤ ꯇꯦꯛꯁ ꯃꯅꯤ ꯄꯩꯁꯥꯁꯤꯡꯗꯤ ꯌꯦꯡꯉꯣ ꯒꯣꯕꯔꯃꯦꯟꯁꯤꯅ ꯍꯥꯏꯕꯗꯤ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯒꯣꯕꯔꯃꯦꯟ ꯑꯁꯤꯅ ꯄꯨꯔꯀꯥꯟꯗ ꯂꯣꯏꯅ ꯀꯩꯅꯣꯗ ꯄꯤꯊꯣꯛꯈ꯭ꯔꯦ ꯁꯤꯁꯤꯒꯤ ꯏꯍꯧ ꯑꯃꯁꯨ ꯁꯥꯒꯠꯂꯦ ꯑꯁꯤꯁꯤꯅ ꯃꯃꯥꯡꯗ ꯁꯨꯝ ꯃꯈꯣꯏꯒꯤ ꯔꯦꯀꯣꯔꯠꯁꯦ ꯐꯪꯕ ꯃꯇꯝꯗ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯀꯔꯤꯅꯣ ꯍꯥꯏꯕꯗ ꯑꯩꯈꯣꯏꯒꯤ ꯑꯃꯦꯔꯤꯀꯥꯒꯤ ꯃꯔꯨꯑꯣꯏꯅ ꯔꯨꯔꯦꯜ ꯑꯦꯔꯤꯌꯥꯁꯤꯡꯁꯦ ꯔꯤꯄꯥꯕ꯭ꯂꯤꯀꯥꯟ ꯌꯥꯝꯅ ꯀꯜꯂꯦ ꯍꯥꯏ ꯍꯥꯟꯅꯗꯒꯤ ꯃꯈꯣꯏꯒꯤ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯁꯤꯇꯤ ꯑꯦꯔꯤꯌꯥ ꯑꯔꯕꯥꯟ ꯑꯦꯔꯤꯌꯥꯁꯤꯗꯅ ꯑꯩꯈꯣꯏꯒꯤ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛꯁꯦ ꯃꯄꯥꯡꯒꯜ ꯌꯥꯝꯅ ꯀꯜꯂꯦꯅ ꯑꯗꯨꯃꯥꯏꯅ ꯇꯥꯏ ꯑꯗꯨꯒ ꯏꯂꯦꯛꯁꯟꯗ ꯚꯣꯠ ꯐꯪꯕꯁꯨ ꯑꯩꯈꯣꯏꯒꯤ ꯔꯤꯄꯥꯕ꯭ꯂꯤꯀꯥꯟꯁꯤꯡꯁꯤꯅ ꯔꯨꯔꯦꯜ ꯑꯦꯔꯤꯌꯥꯗꯩ ꯐꯪꯕꯖꯥꯠꯅꯤ ꯑꯌꯥꯝꯕꯁꯤ ꯑꯗꯨꯒ ꯃꯦꯖꯣꯔꯤꯇꯤ ꯑꯣꯏꯅ ꯑꯗꯨꯒ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛꯁꯤꯅ ꯑꯃꯦꯔꯤꯀꯥꯒꯤ ꯑꯩꯈꯣꯏꯒꯤ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯁꯤꯇꯤ ꯑꯦꯔꯤꯌꯥꯁꯤꯡ ꯑꯔꯕꯥꯟ ꯑꯦꯔꯤꯌꯥꯁꯤꯗꯒꯤ ꯃꯣꯏꯅ ꯑꯗꯨꯃꯥꯏꯅ ꯂꯧꯈꯠꯄꯖꯥꯠꯅꯤ ꯑꯗꯣ ꯍꯟꯗꯛꯇꯤ ꯄꯥꯛꯇꯛꯅꯅ ꯃꯁꯤꯁꯤ ꯌꯥꯅꯔꯛꯇ꯭ꯔꯦ ꯌꯥꯅꯗꯕꯁꯤꯅꯅꯤ ꯑꯩꯈꯣꯏꯒꯤ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯌꯥꯝ ꯐꯖꯕ ꯑꯗꯨꯝꯕ ꯀꯩꯅꯣꯝꯃ ꯌꯩꯔꯀꯥꯟꯗ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯩꯈꯣꯏꯒꯤ ꯀꯥꯈ꯭ꯔꯤꯁꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯥꯅ ꯂꯥꯎꯕꯁꯦ ꯑꯌꯥꯝꯕ ꯃꯇꯝꯗ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯩꯈꯣꯏꯒꯤ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯃꯥꯂꯦꯝꯗ ꯁꯥꯟꯇꯤ ꯄꯣꯔꯛꯄ ꯂꯥꯟ ꯍꯟꯊꯍꯟꯕ ꯑꯁꯤꯗꯅꯤ ꯃꯥꯅ ꯂꯥꯎꯔꯀꯥꯟꯗ ꯂꯥꯛꯏꯁꯤ ꯑꯗꯨ ꯊꯕꯛ ꯑꯣꯏꯅ ꯑꯣꯟꯊꯣꯔꯛꯄ꯭ꯔꯥ ꯌꯦꯡꯁꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯚꯤꯗꯤꯑꯣꯁꯦ ꯑꯃꯨꯛ ꯆꯞꯈ꯭ꯔꯦ ꯈꯣꯟꯖꯦꯜꯗꯤ ꯚꯣꯏꯁꯇꯤ ꯂꯥꯛꯑꯝꯃꯣꯏꯗ꯭ꯔꯥ ꯈꯪꯗ꯭ꯔꯦ ꯑꯗꯨꯒ ꯚꯤꯗꯤꯑꯣꯁꯤꯗꯤ ꯃꯤꯠꯁꯦ ꯀꯩꯅꯣ ꯍꯥꯟꯅꯒꯤ ꯆꯞꯄꯤꯗꯣ ꯑꯃꯨꯛ ꯍꯧꯈ꯭ꯔꯦ ꯚꯣꯏꯁ ꯂꯥꯛꯄ꯭ꯔꯥ ꯂꯥꯛꯇꯕ꯭ꯔꯥ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯒꯩꯅ ꯍꯥꯏꯐꯦꯠꯇꯪ ꯐꯣꯡꯗꯣꯛꯄꯤꯔꯛꯑꯒꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯒꯅꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯆꯞ ꯂꯩꯔꯦ ꯑꯣ ꯊꯦꯡꯛ ꯌꯨ ꯕꯔ ꯂꯥꯟꯆꯦꯟꯕ ꯕꯔꯗꯔ ꯊꯦꯡꯛ ꯌꯨ ꯑꯗꯨꯅ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯩꯈꯣꯏꯒꯤ ꯑꯗꯨꯅ ꯀꯔꯤꯁꯨ ꯑꯩꯈꯣꯏꯒꯤ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯅꯤꯁꯦ ꯀꯩꯁꯨ ꯀꯩꯅꯣ ꯇꯧꯅꯤꯡꯉꯥই ꯂꯩꯇꯦ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯆꯩꯅꯥꯒ ꯏꯟꯗꯤꯌꯥꯒꯁꯦ ꯑꯣ ꯕꯣꯏꯁ ꯊꯦꯡꯛ ꯌꯨ ꯕꯔꯗꯔ ꯆꯩꯅꯥꯒ ꯏꯟꯗꯤꯌꯥꯒ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯃꯔꯤ ꯈꯔ ꯐꯒꯠꯅꯔꯛꯑꯦ ꯃꯔꯤ ꯐꯒꯠꯅꯔꯛꯄꯁꯦ ꯁꯤꯗ ꯑꯃꯨꯛ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯑꯃꯨꯛ ꯏꯟꯗꯤꯌꯥꯗ ꯑꯃꯨꯛ ꯆꯪꯁꯤꯜꯂꯛꯑꯀꯥꯟꯗ ꯑꯃꯨꯛ ꯂꯤꯂꯥꯁꯦ ꯃꯌꯥꯝ ꯑꯃ ꯁꯥꯟꯅꯔꯛꯑꯒꯗꯤ ꯑꯃꯨꯛ ꯃꯔꯤꯁꯦ ꯑꯃꯨꯛ ꯐꯔꯣꯏꯗꯣꯏꯅꯤ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯃꯔꯤꯁꯦ ꯐꯔꯣꯏꯗꯣꯏꯅꯤ ꯀꯩꯅꯣ ꯍꯥꯏꯕꯗ ꯍꯧꯖꯤꯛ ꯍꯧꯔꯛꯑꯦꯗꯅ ꯍꯧꯔꯛꯄꯗꯤ ꯇꯥꯏꯋꯥꯟꯒꯤ ꯁꯦꯃꯤ ꯀꯟꯗꯛꯇꯔꯁꯦ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯁꯅꯥꯅꯤ ꯃꯃꯥꯡꯉꯩꯗ ꯃꯤꯗꯜ ꯏꯁꯇ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯏꯕꯨꯡꯉꯣ ꯃꯤꯗꯜ ꯏꯁꯇ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯩꯈꯣꯏꯒꯤ ꯕ꯭ꯂꯦꯛ ꯒꯣꯟ ꯍꯥꯏ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯈꯩꯅꯁꯨ ꯍꯦꯟꯅ ꯈꯪꯕꯤꯔꯝꯒꯅꯤ ꯑꯩꯈꯣꯏꯒꯤ ꯄꯦꯇ꯭ꯔꯣꯂꯤꯌꯝꯁꯦꯀꯣ ꯐꯪꯉꯤꯕꯁꯦ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯌꯥꯝꯅ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯔꯛꯏꯁꯦ ꯁꯦꯃꯤ ꯀꯟꯗꯛꯇꯔ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯄꯣꯠ ꯑꯃ ꯑꯣꯏꯔꯛꯏ ꯑꯗꯨꯒ ꯍꯧꯖꯤꯛ ꯂꯤꯊꯤꯌꯝꯁꯦ ꯑꯩꯈꯣꯏꯒꯤ ꯁꯤꯁꯤꯁꯨ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯗꯨꯃꯥꯏꯅ ꯄꯣꯠꯁꯛ ꯑꯃꯈꯛ ꯑꯣꯏꯔꯛꯏꯕ ꯑꯗꯨꯅ ꯑꯩꯒꯤ ꯐꯣꯟꯁꯦ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯈꯔ ꯀꯩꯅꯣ ꯇꯧꯔꯝꯒꯗꯕ ꯃꯥꯜꯂꯦ ꯈꯔ ꯂꯨꯝꯃꯝꯒꯗꯕ ꯃꯥꯜꯂꯦ ꯑꯗꯨꯅ ꯃꯥꯜꯂꯦ ꯆꯞꯄꯤꯁꯤ ꯏꯕꯨꯡꯉꯣ ꯅꯃꯥꯗꯩ ꯐꯣꯟ ꯑꯝꯇ ꯄꯨꯔꯛꯀꯦ
ꯑꯗꯨꯅꯤ ꯁꯤꯅꯤꯅꯣꯛꯁꯤꯡ ꯏꯟꯗꯤꯌꯥꯗ ꯇ꯭ꯔꯝꯞ ꯇꯋꯥꯔꯁꯦ ꯀꯩꯅꯣ ꯁꯥꯒꯅꯦꯅ ꯍꯥꯏꯔꯤ ꯌꯥꯝ ꯅꯥꯟꯕꯖꯥꯠꯅꯤ ꯌꯥꯝ ꯅꯥꯟꯕ ꯕꯤꯜꯗꯤꯡ ꯑꯣꯏꯔꯕꯖꯥꯠꯅꯤ ꯇ꯭ꯔꯝꯞ ꯇꯋꯥꯔ 10 ꯁꯥꯒꯅꯦꯅ ꯏꯟꯗꯤꯌꯥꯗ ꯍꯥꯏꯔꯤ ꯕ꯭ꯔꯗꯔ ꯆꯩꯅꯥꯅꯁꯨ ꯍꯧꯖꯤꯛ ꯁꯦꯃꯤ ꯀꯟꯗꯛꯇꯔ ꯕꯦꯟ ꯇꯧꯕꯒꯤ ꯃꯇꯥꯡꯗꯨꯗ ꯕ꯭ꯔꯣꯒꯤ ꯀꯩꯅꯣꯅꯤꯗ ꯑꯃꯔꯣꯝꯗ ꯀꯩꯅꯣꯅꯤ ꯃꯁꯤꯁꯦ ꯕꯔ ꯑꯇꯩ ꯑꯝꯇ ꯅꯠꯇꯦ ꯁꯥꯟꯅꯔꯤꯕ ꯄꯣꯠꯁꯦ ꯑꯩꯈꯣꯏꯅ ꯑꯦꯡꯒꯟ ꯈꯔꯗꯒꯤ ꯌꯦꯡꯁꯦ ꯆꯩꯅꯥꯒꯤ ꯊ꯭ꯔꯨꯗꯒꯤꯁꯨ ꯑꯃꯨꯛ ꯌꯦꯡꯁꯤ ꯑꯗꯨꯒ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯇꯥꯏꯋꯥꯟꯒꯤ ꯊ꯭ꯔꯨꯗꯒꯤ ꯑꯃꯨꯛ ꯌꯨ ꯑꯦꯁ ꯑꯦꯒꯤ ꯊ꯭ꯔꯨꯗꯒꯤ ꯑꯃꯨꯛ ꯌꯦꯡꯁꯤ ꯁꯨꯃꯥꯏꯅ ꯌꯦꯡꯉꯀꯥꯟꯗ ꯀꯩꯅꯣ ꯇꯧꯁꯤ ꯌꯨ ꯑꯦꯁ ꯑꯦꯒꯤ ꯊ꯭ꯔꯨꯗꯒꯤ ꯌꯦꯡꯂꯒꯅ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯕꯗ ꯑꯩꯈꯣꯏꯒꯤ ꯊꯦꯡꯛ ꯌꯨ ꯕ꯭ꯔꯗꯔ ꯀꯔꯤꯅꯣ ꯍꯥꯏꯕꯗ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯃꯃꯥꯡꯗꯁꯨ ꯑꯩꯈꯣꯏꯒꯤ ꯁꯦꯃꯤ ꯀꯟꯗꯛꯇꯔꯒꯤ ꯂꯝꯖꯦꯟ ꯍꯥꯏꯕꯗꯨꯗꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯍꯥꯏꯐꯦꯠ ꯏꯟꯐꯣꯔꯃꯦꯁꯟ ꯑꯃ ꯑꯗꯨꯝ ꯌꯥꯎꯈ꯭ꯔꯕꯅꯤ ꯑꯍꯥꯟꯕꯗ ꯁꯦꯃꯤ ꯀꯟꯗꯛꯇꯔꯁꯦ ꯑꯩꯈꯣꯏꯒꯤ ꯁꯦꯃꯤ ꯀꯟꯗꯛꯇꯔꯒꯤ ꯍꯧꯔꯛꯄꯁꯤ ꯌꯨ ꯑꯦꯁ ꯑꯦꯗꯒꯤ ꯍꯧꯔꯛꯑꯦ ꯌꯨ ꯑꯦꯁ ꯑꯦꯒꯤ ꯁꯥꯏꯟꯇꯤꯁ ꯑꯅꯤꯈꯛꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯏꯍꯥꯟ ꯍꯥꯟꯅ ꯀꯔꯝꯕ ꯀꯣꯏꯁꯟꯅꯣ ꯕ꯭ꯔꯗꯔ ꯃꯤꯗꯜ ꯏꯁꯀꯤꯁꯤ ꯋꯥꯔꯁꯦ ꯂꯦꯞꯄꯩ ꯋꯥꯔ ꯕ꯭ꯔꯗꯔ ꯃꯤꯗꯜ ꯏꯁꯀꯤ ꯋꯥꯔꯁꯦ ꯃꯁꯤꯅꯤꯅ ꯌꯥꯝ ꯆꯤꯡꯅꯕ ꯑꯃ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯁꯦ ꯂꯥꯛꯏꯁꯦ ꯃꯁꯤ ꯌꯥꯔꯒꯗꯤ ꯂꯦꯞꯍꯟꯕꯅ ꯐꯩ ꯂꯦꯞꯍꯟꯕꯅ ꯐꯩꯗꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯂꯤꯗꯔ ꯃꯌꯥꯝꯁꯤꯁꯨ ꯀꯣ ꯂꯩꯕꯥꯛꯀꯤꯁꯤꯡꯁꯤꯁꯨ ꯂꯤꯗꯔ ꯃꯌꯥꯝꯁꯤꯡꯁꯤꯁꯨ ꯀꯔꯤꯅꯣ ꯍꯥꯏꯕꯗ ꯃꯥꯒꯤ ꯄ꯭ꯔꯣꯐꯤꯠ ꯐꯪꯅꯕ ꯍꯣꯠꯅꯕꯗ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯂꯥꯟꯁꯦ ꯂꯦꯞꯍꯜꯂꯣꯏꯗꯕꯒꯤ ꯃꯑꯣꯡ ꯑꯃ ꯂꯥꯛꯑꯦ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯄ꯭ꯔꯦꯁꯤꯗꯦꯟ ꯑꯣꯏꯔꯛꯄꯁꯦ ꯁꯤꯁꯦꯗ ꯑꯩꯈꯣꯏꯅ ꯑꯦꯡꯒꯟ ꯑꯅꯤꯈꯛ ꯌꯦꯡꯕ ꯌꯥꯏ ꯀꯩꯅꯣ ꯍꯥꯏꯕꯗ ꯂꯥꯟꯁꯦ ꯃꯤꯗꯜ ꯏꯁꯇ ꯂꯥꯟꯁꯦ ꯀꯟꯁꯤꯜꯂꯛꯀꯗ꯭ꯔꯥ ꯍꯥꯏꯕ ꯑꯃꯈꯛ ꯁꯤꯅꯤ ꯑꯩꯈꯣꯏꯅ ꯆꯤꯡꯅꯔꯤꯁꯦ ꯃꯔꯝꯗꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗ ꯃꯥꯒꯤ ꯃꯃꯥꯡꯗ ꯃꯥꯅ ꯄꯟꯈꯤꯕ ꯑꯃ ꯂꯩꯌꯦꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅ ꯑꯩꯈꯣꯏꯒꯤ ꯏꯔꯥꯟꯅ ꯏꯖꯔꯦꯟꯗ 130 ꯀꯥꯞꯁꯤꯜꯂꯨꯔꯕ ꯃꯇꯨꯡꯗ ꯀꯩꯅꯣꯁꯦ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯏꯖꯔꯦꯟꯁꯦ ꯃꯇꯝ ꯉꯥꯏꯔ ꯂꯩꯈ꯭ꯔꯦ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯁꯤꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅ ꯌꯨ ꯑꯦꯁ ꯑꯦꯅ ꯍꯥꯏꯔꯛꯏꯁꯦ ꯅꯈꯣꯏ ꯑꯦꯇꯦꯛ ꯑꯇꯣꯞꯄꯗ ꯇꯧꯒꯦꯗꯤ ꯇꯧ ꯑꯦꯇꯦꯛ ꯍꯥꯏꯗꯤ ꯑꯇꯣꯞꯄ ꯃꯐꯝꯗ ꯑꯦꯇꯦꯛ ꯇꯧꯒꯦꯗꯤ ꯑꯗꯨꯝ ꯂꯥꯟꯗꯥꯒꯦꯗꯤ ꯑꯗꯨꯝ ꯂꯥꯟꯗꯥꯎ ꯑꯗꯨꯕꯨ ꯅꯦꯚꯔ ꯀꯩꯗꯧꯉꯩꯗꯁꯨ ꯑꯩꯈꯣꯏꯒꯤ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯁꯥꯏꯠ ꯑꯃꯁꯨꯡ ꯑꯣꯏꯟꯐꯤꯟ ꯀꯣ ꯃꯥꯒꯤ ꯂꯩꯔꯤꯁꯦ ꯁꯤꯗꯗꯤ ꯈꯨꯠ ꯊꯥꯕꯤꯒꯅꯣꯅ ꯍꯥꯏꯕꯅꯦꯕ ꯁꯤꯒꯤ ꯃꯇꯝꯁꯤꯗ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯀꯩꯅꯣꯗ ꯋꯥꯍꯪ ꯑꯃꯈꯛ ꯍꯪꯒꯦ ꯃꯇꯝꯗꯨꯗꯗꯤ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞ ꯀꯥꯗ꯭ꯔꯤꯀꯣ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯗ ꯍꯥꯏꯕ ꯃꯇꯝꯁꯤꯗ ꯏꯆꯤꯟ ꯏꯅꯥꯎꯁꯤ ꯀꯔꯤ ꯍꯥꯏꯒꯦꯕꯨ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯁꯥꯏꯠꯇ ꯂꯥꯟꯗꯥꯎꯑꯣꯅ ꯍꯥꯏꯔꯛꯈꯤꯕ ꯃꯥꯅ ꯁꯤꯁꯤꯅ ꯌꯥꯝꯅ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯀꯩꯅꯣ ꯇꯧꯕꯁꯤ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯀꯤꯅꯤꯡꯉꯥꯏ ꯑꯃ ꯑꯣꯏꯔꯤꯁꯦꯗꯤ ꯍꯧꯖꯤꯛꯁꯦ ꯇꯁꯦꯡꯅ ꯑꯗꯨꯝ ꯌꯦꯡꯕꯤꯌꯣ ꯑꯜ ꯖꯖꯤꯔꯥ ꯀꯔꯤꯗ ꯏꯟꯐꯣꯔꯃꯦꯁꯟꯁꯦ ꯑꯗꯨꯝ ꯊꯥꯒꯠꯂꯛꯀꯅꯤ ꯑꯦꯀꯨꯔꯦꯠ ꯑꯣꯏꯕ ꯏꯟꯐꯣꯔꯃꯦꯁꯟꯗꯨꯅꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯊꯥꯒꯠꯂꯛꯏꯕꯁꯦ ꯁꯦꯡꯅ ꯃꯁꯤꯒꯤ ꯀꯩꯅꯣꯁꯦ ꯑꯇꯣꯞꯄ ꯍꯣꯏ ꯃꯥꯒꯤ ꯂꯩꯕꯥꯛꯀꯤ ꯏꯟꯗꯤꯌꯥꯒꯤ ꯄꯥꯎ ꯑꯌꯥꯝꯕ ꯑꯗꯨꯝ ꯁꯟꯇꯣꯛꯀꯅꯤ ꯏꯟꯗꯤꯌꯥꯒꯤ ꯄꯥꯎ ꯌꯦꯡꯁꯤ ꯍꯥꯏꯔꯒꯗꯤ ꯏꯟꯗꯤꯌꯥꯒ ꯀꯔꯝꯕ ꯂꯩꯕꯥꯛꯀ ꯇ꯭ꯔꯦꯗ ꯑꯦꯟ ꯔꯤꯂꯦꯁꯟꯒꯤ ꯃꯇꯥꯡꯗ ꯑꯗꯨꯒ ꯂꯥꯟꯒꯤ ꯑꯃꯒꯤ ꯃꯇꯥꯡꯗ ꯑꯣꯏꯔꯒꯁꯨ ꯀꯣ ꯏꯟꯗꯤꯌꯥꯒꯤ ꯅ꯭ꯌꯨꯁ ꯃꯦꯗꯤꯌꯥꯁꯤꯡꯗ ꯂꯣꯏ ꯗꯥꯎꯟꯂꯣꯗ ꯇꯧꯔꯒ ꯊꯝꯕꯤꯌꯨ ꯀꯩꯁꯨ ꯆꯥꯎꯗꯕꯅꯤ ꯂꯣꯏꯅ ꯃꯆꯥ ꯃꯆꯥ ꯉꯥꯛꯇꯅꯤꯀꯣ ꯑꯁꯤꯁꯤꯗ ꯇꯧꯔꯛꯀꯅꯤ ꯑꯗꯨꯒ ꯑꯜ ꯖꯖꯤꯔꯥꯗ ꯌꯦꯡꯕ ꯃꯇꯝꯗꯅ ꯏꯟꯐꯣꯔꯃꯦꯁꯟꯁꯦ ꯑꯜ ꯖꯖꯤꯔꯥꯒꯤ ꯑꯩꯈꯣꯏꯒꯤ ꯃꯤꯗꯜ ꯏꯁꯇ ꯊꯣꯛꯏꯕ ꯆꯔꯥꯡꯅꯕꯁꯤꯡ ꯃꯌꯥꯝꯁꯦ ꯑꯗꯨꯝ ꯂꯣꯏꯅ ꯑꯜ ꯖꯖꯤꯔꯥꯗ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯎꯕ ꯐꯪꯕꯤꯒꯅꯤ ꯑꯗꯨꯅ ꯂꯩꯇꯕ ꯃꯁꯤꯡꯁꯨ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯁꯤꯕ ꯃꯁꯤꯡꯁꯨ ꯍꯦꯟꯒꯠꯈ꯭ꯔꯦ ꯌꯥꯝꯅ ꯀꯤꯅꯤꯡꯉꯥꯏꯒꯤ ꯃꯆꯥꯛꯅꯤ ꯑꯗꯨꯅ ꯃꯌꯥꯝꯅꯗꯤ ꯍꯥꯏꯔꯤꯕ ꯑꯗꯨꯅ ꯌꯦꯡꯁꯤ ꯑꯦꯡꯒꯟ ꯑꯅꯤꯗꯒꯤ ꯑꯩꯈꯣꯏꯅ ꯎꯕ ꯌꯥꯏ ꯍꯥꯏꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯗ ꯑꯩꯈꯣꯏꯒꯤ ꯏꯝꯄꯣꯔꯇꯦꯟ ꯌꯥꯝꯅ ꯑꯣꯏꯔꯛꯏꯁꯦ ꯃꯌꯥꯝꯅ ꯍꯪꯉꯦ ꯀꯣ ꯑꯩꯈꯣꯏꯒꯤ ꯑꯃ ꯊꯣꯛꯂꯛꯏ ꯁꯤ ꯑꯃꯇꯪ ꯑꯩ ꯔꯤꯃꯨꯚ ꯑꯝꯇ ꯇꯧꯖꯈꯤꯒꯦ ꯍꯥꯏꯠ ꯇꯧꯈ꯭ꯔꯦ ꯁꯨꯝꯕꯁꯨ ꯑꯗꯨꯝ ꯌꯥꯎꯋꯤ ꯑꯗꯨꯅ ꯏꯆꯤꯟꯅꯥꯎꯁꯤꯡ ꯑꯩꯈꯣꯏꯒꯤ ꯑꯍꯥꯟꯕꯗ ꯃꯥꯅ ꯍ꯭ꯋꯥꯏꯠ ꯍꯥꯎꯁꯇ
president oina la agadi Russia da laiba sanction lokhorakani hai da mayam na sum khanari se karamba sector da no mana sanction se lokthorpa yabagi possibility se lei se na sum yang po matam de sin no sanction se maroina akhoi gi energy gi sector se sis da lokthorpa yabagi dumba lei adumba oithok khara lei da maina khoi gi ko aduga kaino se khoi gi ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯇꯁꯦꯡꯅ ꯄꯩꯁꯥꯗ ꯌꯦꯡꯉꯒ ꯊꯕꯛ ꯇꯧꯋꯦ ꯃꯥꯅ ꯊꯕꯛ ꯇꯧꯕꯁꯤꯅ ꯄꯩꯁꯥ ꯄꯥꯏꯕ ꯀꯩꯅꯣ ꯍꯥꯏꯕꯗ ꯉꯁꯥꯏꯒꯤ ꯂꯥꯟꯁꯤꯗ ꯁꯣꯛꯅꯔꯀꯥꯟꯗ ꯄꯟꯅꯔꯀꯥꯟꯗ ꯀꯔꯤ ꯍꯥꯏꯅꯤ ꯃꯤ ꯁꯤꯅꯔꯀꯥꯟꯗ ꯂꯥꯟ ꯇꯧꯕꯁꯤ ꯑꯩꯈꯣꯏꯒꯤ ꯄꯥꯝꯗꯕꯒꯤ ꯑꯗꯨꯝꯕ ꯃꯑꯣꯡ ꯑꯃ ꯂꯩ ꯃꯁꯥꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯗ ꯕꯤꯖꯤꯅꯦꯁ ꯇꯧꯔꯒ ꯍꯧꯔꯛꯄ ꯃꯤꯅꯤꯅ ꯕꯤꯖꯤꯅꯦꯁꯀꯤ ꯋꯥꯈꯜꯂꯣꯝꯗ ꯂꯩꯌꯦꯕ ꯃꯥꯁꯤ ꯃꯥꯒꯤ ꯋꯥꯈꯜꯁꯦ ꯂꯥꯟ ꯑꯣꯏꯔꯒꯁꯨ ꯕꯤꯖꯤꯅꯦꯁꯀꯤ ꯇ꯭ꯔꯦꯗꯀꯤ ꯂꯝꯕꯤꯗ ꯂꯥꯟ ꯇꯧꯅꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯁꯨꯃꯥꯏꯅ ꯑꯣꯏꯅ ꯂꯩ ꯑꯗꯨ ꯅꯠꯇꯅ ꯊꯣꯏꯗꯣꯛꯄ ꯃꯉꯣꯟꯗ ꯑꯩꯈꯣꯏꯒꯤ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀꯤ ꯃꯇꯝꯗ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯇꯧꯔꯝꯃꯦ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀꯤ ꯃꯇꯝꯗ ꯂꯥꯟ ꯍꯧꯈꯤꯗꯦ ꯍꯥꯟꯅ ꯇꯧꯔꯝꯕ ꯃꯃꯥꯡꯒꯤ ꯂꯥꯟ ꯉꯥꯛꯇꯅꯦ ꯑꯐꯒꯥꯅꯤꯁꯇꯥꯟꯗ ꯆꯠꯊꯈꯤꯕ ꯂꯥꯟꯁꯤꯡꯗꯨꯁꯨ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞ ꯂꯥꯛꯇ꯭ꯔꯤꯉꯩꯒꯤ ꯃꯥꯅ ꯄꯥꯜꯂꯛꯇ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯩꯈꯣꯏꯒꯤ ꯕꯔꯥꯛ ꯑꯣꯕꯥꯃꯥꯒꯤ ꯃꯇꯝ ꯀꯔꯤ ꯃꯃꯥꯡꯗꯒꯤ ꯇꯧꯔ ꯂꯥꯛꯑꯕꯅꯦ ꯑꯗꯣ ꯃꯗꯨꯒꯤ ꯗꯣꯍꯥꯒꯤ ꯑꯦꯒ꯭ꯔꯤꯃꯦꯟꯗꯨꯁꯨ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯈꯤꯕꯅꯦ ꯑꯩꯈꯣꯏꯒꯤ ꯀꯇꯔꯅ ꯑꯩꯈꯣꯏꯒꯤ ꯃꯦꯗꯤꯌꯦꯇꯔ ꯑꯣꯏꯔꯀꯥꯟꯗꯀꯣ ꯑꯐꯒꯥꯅꯤꯁꯇꯥꯟꯗ ꯆꯠꯊꯈꯤꯕꯁꯤꯡꯗꯣ ꯑꯗꯨ ꯂꯣꯏꯁꯤꯟꯅꯕ ꯃꯥꯅ ꯍꯣꯠꯅꯔꯝꯕꯅꯤ ꯑꯗꯨꯒ ꯃꯥ ꯏꯂꯦꯛꯁꯟ ꯀꯥꯔꯛꯇꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯑꯇꯣꯞꯄ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅ ꯑꯃꯨꯛ ꯖꯣꯏ ꯕꯥꯏꯗꯦꯟꯅ ꯑꯃꯨꯛ ꯑꯗꯨꯃꯥꯏꯅ ꯄ꯭ꯔꯁꯤꯗꯦꯟ ꯑꯣꯏꯔꯀꯥꯟꯗ ꯃꯥꯒꯤ ꯃꯇꯝꯗ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯂꯧꯊꯣꯛꯈꯤꯕꯅꯤꯗꯅ ꯈꯨꯂꯧꯊꯣꯛꯇꯨꯁꯨ ꯐꯖꯗꯦ ꯑꯗꯨꯒꯤ ꯃꯇꯥꯡꯗꯨꯗꯁꯨ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯌꯥꯝꯅ ꯋꯥꯔꯧꯈꯤꯕ ꯁꯥꯎꯈꯤꯕ ꯑꯗꯨꯃꯥꯏꯅ ꯂꯩꯈꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯏꯌꯥꯝꯕ ꯑꯩꯅ ꯐꯤꯐ ꯖꯦꯅꯦꯔꯦꯁꯟ ꯐꯥꯏꯇꯔ ꯄ꯭ꯂꯦꯟ ꯑꯅꯤꯁꯨꯕ J-35 ꯄꯨꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯏꯟꯗꯤꯌꯥꯅ ꯐꯤꯐ ꯖꯦꯅꯦꯔꯦꯁꯟ ꯐꯥꯏꯇꯔ ꯄ꯭ꯂꯦꯟ ꯑꯃꯠꯇ ꯄꯨꯊꯣꯛꯄ ꯉꯝꯗꯕꯒꯤ ꯂꯩꯔꯛꯀꯗꯕ ꯃꯥꯜꯂꯦ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯍꯟꯗꯛꯁꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯉꯁꯥꯏꯒꯤ ꯆꯨꯝꯃꯦ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯅ ꯐꯥꯏꯇꯔ ꯖꯦꯠ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯃ ꯄꯨꯊꯣꯛꯄ ꯃꯇꯝ ꯍꯧꯖꯤꯛ ꯅꯣꯛꯅꯔꯤꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯆꯩꯅꯥꯒꯤ ꯅꯣꯛꯅꯔꯁꯨ ꯑꯩꯈꯣꯏꯒꯤ ꯆꯩꯅꯥꯒꯤ ꯍꯧꯖꯤꯛ ꯉꯁꯥꯏꯒꯤ J-35A ꯁꯤ ꯀꯣ J-35A ꯁꯤ ꯊꯣꯛꯂꯛꯄꯗ ꯌꯨꯔꯣꯞꯀꯤ ꯃꯤꯗꯤꯌꯥ ꯃꯌꯥꯝ ꯑꯃꯁꯨꯡ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯃꯌꯥꯝ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯅꯣꯛꯅꯔꯤꯁꯤꯅꯤ ꯃꯔꯝꯗꯤ ꯀꯩꯅꯣ ꯍꯥꯏ F-35ꯀꯤ ꯀꯣꯄꯤꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯕꯨ ꯍꯣꯏ ꯃꯥꯟꯅꯕꯕꯨꯗꯤ ꯌꯥꯝ ꯃꯥꯟꯅꯩ ꯑꯅꯤꯁꯤ ꯍꯥꯏꯐꯦꯠ ꯌꯦꯡꯅꯕ ꯃꯇꯝꯗ ꯌꯥꯝ ꯀꯟꯅ ꯈꯦꯠꯅꯅꯕ ꯎꯗꯦ ꯑꯗꯨꯕꯨ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯇꯧꯋꯦ ꯀꯩꯅꯣꯒꯤ ꯃꯇꯝ ꯑꯍꯥꯟꯕ ꯉꯁꯤꯗꯩꯅ ꯑꯩꯈꯣꯏ ꯆꯍꯤ ꯀꯩꯅꯣ ꯇꯧꯔꯦ ꯆꯩꯅꯥꯒꯤ ꯆꯦꯡꯗꯨ J-20ꯁꯦ ꯊꯣꯛꯂꯛꯄꯒꯤ ꯃꯇꯝꯁꯤꯗꯁꯨ ꯃꯌꯥꯝꯁꯤꯅ ꯉꯥꯡꯕꯗ ꯐꯥꯒꯤꯅꯤ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥ ꯃꯆꯥꯅꯁꯨ ꯈꯔꯁꯨ ꯍꯦꯜꯂꯦ ꯆꯦꯡꯗꯨ J-20 ꯊꯣꯛꯂꯛꯄꯒꯤ ꯃꯇꯥꯡꯁꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯀꯣ ꯃꯥꯁꯦ ꯇꯁꯦꯡꯅꯗꯤ ꯄ꯭ꯂꯦꯟꯁꯦ ꯄꯥꯏꯕꯒꯤ ꯃꯑꯣꯡ ꯃꯇꯧꯁꯦ ꯑꯦꯛꯁꯟꯁꯦ ꯎꯠꯇꯦꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯃꯔꯨꯑꯣꯏꯅ ꯄ꯭ꯂꯦꯟꯁꯦ ꯑꯩꯈꯣꯏꯒꯤ ꯃꯣꯏꯒꯤ ꯏꯌꯥꯔꯄꯣꯔꯠꯇ ꯈꯥꯝꯃꯒ ꯊꯝꯕ ꯑꯗꯨꯝꯕ ꯃꯥꯒꯤ ꯃꯅꯤꯡ ꯃꯃꯥꯡ ꯈꯔ ꯎꯠꯂꯒ ꯇꯣꯛꯄ ꯑꯗꯨꯕꯨ ꯄꯨꯊꯣꯔꯛꯑꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛꯁꯦ ꯗꯤꯕꯦꯂꯞ ꯀꯌꯥꯝ ꯇꯧꯔꯤ ꯄ꯭ꯂꯦꯟꯒꯤ ꯌꯥꯝ ꯐꯖꯕ ꯑꯃꯅ ꯀꯔꯤꯅꯣ ꯍꯥꯏꯕꯗ ꯉꯁꯥꯏꯒꯤ ꯗꯤꯕꯦꯂꯞ ꯇꯧꯕ ꯌꯥꯕꯁꯤꯗꯅꯦꯕ ꯉꯁꯥꯏꯒꯤ ꯐꯣꯔ ꯖꯦꯅꯦꯔꯦꯁꯟ ꯄ꯭ꯂꯦꯟ ꯑꯣꯏꯔꯒꯁꯨ ꯃꯗꯨ ꯗꯤꯕꯦꯂꯞ ꯃꯌꯥꯝ ꯑꯃ ꯇꯧꯔꯒ 4.5 ꯑꯣꯟꯊꯣꯛꯄ ꯑꯗꯨꯝ ꯌꯥꯏ ꯑꯗꯨꯅ ꯉꯔꯥꯡꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯄꯟꯖꯈꯤꯕ ꯏꯟꯖꯤꯟꯁꯦ ꯑꯁꯤꯁꯤꯅ ꯁꯛꯁꯦꯁ ꯑꯣꯏꯔꯕ ꯉꯁꯥꯏꯒꯤ ꯀꯩꯅꯣꯒꯤ ꯃꯗꯨꯒꯤ ꯏꯟꯖꯤꯟꯁꯤꯅ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯁꯛꯁꯦꯁ ꯑꯣꯏꯔꯛꯑꯒꯗꯤꯀꯣ ꯑꯩꯅ ꯁꯨꯝ ꯈꯟꯖꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯁꯦ ꯏꯟꯖꯤꯟꯁꯤ ꯉꯁꯥꯏꯒꯤ ꯀꯔꯤꯒꯤꯅꯣ ꯉꯁꯥꯏꯒꯤ ꯏꯟꯗꯤꯌꯥꯅ ꯔꯁꯤꯌꯥꯒꯤ ꯏꯟꯖꯤꯟꯁꯦ ꯄꯥꯝꯃꯛꯇ꯭ꯔꯤꯁꯤ ꯔꯁꯤꯌꯥꯒꯤ ꯏꯟꯖꯤꯟꯁꯦ ꯃꯃꯥꯡꯉꯩꯗꯗꯤ ꯔꯁꯤꯌꯥꯒꯤ ꯄ꯭ꯂꯦꯟ ꯉꯥꯛꯇꯅꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯁꯤꯖꯤꯟꯅꯔꯝꯃꯤꯁꯦ ꯍꯣꯏ ꯔꯁꯤꯌꯥꯒꯤ ꯄ꯭ꯂꯦꯟ ꯁꯤꯖꯤꯟꯅꯔꯝꯃꯤ ꯐ꯭ꯔꯥꯟꯁꯀꯤ ꯃꯤꯔꯥꯖ ꯁꯤꯖꯤꯟꯅꯔꯝꯃꯤꯀꯣ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅ ꯃꯔꯨꯑꯣꯏꯅ ꯏꯟꯗꯤꯌꯥꯅ ꯁꯤꯖꯤꯟꯅꯕꯁꯦ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯐ꯭ꯔꯥꯟꯁꯀ ꯔꯁꯤꯌꯥꯒ ꯐ꯭ꯔꯥꯟꯁꯀꯅ ꯑꯌꯥꯝꯕꯅꯦ ꯑꯁꯤꯁꯤꯗ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤꯁꯦ ꯑꯩꯈꯣꯏꯒꯤ ꯔꯁꯤꯌꯥꯒꯤ ꯍꯟꯗꯛꯁꯦ ꯑꯅꯧꯕ ꯑꯃ ꯂꯥꯛꯏꯁꯦ ꯑꯅꯧꯕ ꯏꯟꯖꯤꯟ ꯑꯃ ꯂꯥꯛꯏꯁꯦ ꯃꯁꯤꯁꯦ ꯇꯣꯇꯦꯜꯂꯤ ꯃꯁꯤꯁꯤꯅ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯏꯝꯄ꯭ꯔꯨꯞ ꯑꯣꯏꯔꯛꯑꯒꯗꯤ ꯏꯟꯗꯤꯌꯥꯁꯦ
시기 인진제 발라가드라는 칼리 거기 엠카 프로젝트 추진하가드라는 칼리 시기 인진시기 마당다 그노기 보라 인포메이션세 거기 그노다 펑다브니 진옥신 거기 그 그노다 거기 마 인진제 고아는 또 보노 고마이나 그노 또 보노 숨나기 삼 뉴스 미디어 싱 카라마다 거기 인진시기 마당다 이신이라고신 거기 오이베 인포메이션 카라카 방거네 아두나트는 인진제 수마인 또 보시니 시네네 인진시기 마당다 홀 인포메이션세 펑드리 ngasaigi AL31FN 하리시 ngasaigi karigino haibde isininausing AL31FN che handaki sainada pangthokpa ko yarsodu adugi yarso sida isininausing masigi injinji puthorakibne injinji puthorakandi injinjigi performance kari che adumaina miyam de isininausing utkibne asisida masigi injinje ngasaigi western gi injin singsiga Russia gi engine gi yangnabada engine che ngasagi Russia gi plane hojik 5th generation fighter plane Su-57 du su mayam gi nongna bhamama oire nongna bhamama oire se kari gi no have de sinin option ngasagi engine che yadabne ba engine chi dane ba engine je Russia gi ko main to ge have da Russia gi engine che sai shau ba lumba ko engine che mapangan kalaga su ngayaki oina to gi sinin option lasting oido mayam gidi engine gi adu asai gi ain makhata na ya khoi gi Russia gi AL31FN hariba anoba hantak puthore bi engine je sigi matang de video se semge to budagi ngasi je thawak khara ga laibaga ai se kano to ngamdre adu hayeng se ai phajana sukaina dum semjarake ngasai gi keno sida AL31FN se magi pun sigi engine gi life span sininox sida su yam important oile maramdi karigino have the americana sabi engine gi life span se ayamana 12,000 kapi sumaina kapi ado ngasai gi Russia gi engine gi se mapun si telak aduga magi engine sigi makoina mapal se yamba na Pankip Saina 5th generation okay 5th generation done ko White House dai control tawrba bara khar tawgine White House dai khar tawgine haibadi super power country ama oibagine mana control tawbang amse mangda laigiba paisa sing kari duna tawrpani akoigi adubu masi adum akoigi chenjeban adum lakani haibadi sakti paiba ama khagna dum hanjana pai gi haibidu di madudi nature gi chanabi natte matam gi matungina koi gi kaino torkani koi gi awon bala kani koi gi america si karamna sakhut ki america gi lebak si kumaina koi gi america na leram gi kumaina mokhoi si expand tor even mokhoi na lairi se mexico dagi mullaga lamun babu yauri ni mexico dagi moina munba jaga ga lawi ni ngasai gi texas ka ri jaga sing se mexico dagi moina mulli ni france dagi moina laigiba jaga Spain dagi moina laigiba jaga mafam su yam yauri adai Russia dagi laigiba jaga Alaska sina Russia dagi pura laigibni danko sumaina makhusu adumaina mayam ama yauri sini nausin adu nomani namina se ada ngasai gi sini nausin plane se yengnaba matam sida Indiana pamdri se kari maram guna haibda ma se engine se yamna lumba adu engine se kari gumba ngasai gi harisina foreign object ama sangba matamda bera to bagi chance su yamna wangi bi sini nausin asi su ma laire reason je ko aduga plane se magi engine se yamna khoigi Russia gi se powerful di yamna oiba mapun si tenba sim su leire asi sigi mayam sidagi isini nausin India se thaidorak pone adubo ngasai gi akhoi gi hojik powerful oiriba Russia gi ngasai gi SU ko 57 se mawanda palibi engine se isini nausin kaino neba AL41 neba aduga India gi maruena Sukhoi koi gi kaino se 30 MKI se sida palibi engine sina AL31 neba isini nausin ado yamna nungai ba ma India gi yamna nungai ba mo oidur si kari no haibda ngasai gi sigi AL31 FN anoba tholai be engine se magi mapunsi sangdori aduga magi blade pali dana ko fan hai tare ko engine gi mamangda maduda so own ba mayamam pore ba ngarai ngasai gi kaina da foreign object kari changak pada koi gi sangbang amdana ba amasung kaino tokdana ba dumba mayamam senjeban mula e mapun sisu henkale aduga ngasai gi kaino da pali ba
SU-57 दा Sukhoi 57 दा पालिबा इंजिन से ngसाigi इंजिन AL41 से सिगा AL31FN से अनौब सिगा येंगबा मतमदा अनौब सिना यांगसु यांगे इंजिन यांगबनिना इंजिन से फाइटर प्लेन सिंगिदी हाटने हाइने को अदुना इंजिन से यांगबनिना हेना लाइना कोई करी हाइनी मासे वाक तौबो ngमने पाइबा मतमदसु अमदसु अदुगा इंजिन से हेना पावरफुल सु ओइरे कोई कइनो सिगा लंबा तो AL31 सिना AN31FN सिना अदुगा सिदसु नतना करिनो हाबदा हाना रशिया गी लेरंबा प्लेन सिंग मरोइना AL31 गी इंजिन पानबा अदुगा AL41 गी इंजिन पानबा सिंगसे करीमदा सेमदोक सादोकता बिदा करीमदा कोई मागी स्ट्रक्चर सिदा सेमदोक सादोकता बिदा अदुम लौथोकान सिदा AL31FN से अदुम पाजन बे यारगने नुम हाइरे सिसि मे याम नुगाइबा मोय दुगा AL31 गी हाइरि ngसाइ पंजगिरि दर मागी मपुनसि इंजिन गी पावर असिसिना सिगी इंजिन सिना सक्सेस ओइरा बको अदु ओइरगदि रशिया गी एरोप्लेन गी मतंग दसु कोई गेम चेंजर मैसिनि नौसिंग मा ओइरकदौरि अदुगा सिसिना इंडिया दसु असौबमा अदुम्बा ओइरकपा याबगी इंडिया नसु रशिया दगी कोई रशिया दि पीरगे न ngai लेरबनेबा रशिया दि इंजिन जि पीरगे न ngai लेबिसिदा ngसाइ करिनो हाइबदा ngसाइ रशिया गी इंजिन गी ममांगदा पंजगिबदु अदुदुना मरम ओइरकांदा इंजिन जि लौदा लेबनेबा इंडियाना अतोपदा कोई करी हाइनी फ्रांस दा करीदा कोई थैदोर इबसिसु सुम थैदोर इबसि अदुबो हौजिकी सिगी AL31FN इंजिन जि यामना कोई मसि यामना कोई कइनो म पाव म ओइरिबि सिगी मतंग इसिन रोस अदुदुना मसिसिना माइ पागलाबा इंडिया गी एमका प्रोजेक्ट की इंजिन से आई मसी सीदा माइ ओनसलकद्रा हाइबगी असौबा थाजबा मैसिन रोसिंग आई अदुमाइना लैजै आइगी मोतनिको येंगमिनसी मतमगी मतुंग इननिको अदुने असमाइना अदुगा सिगी इंजिन सिना मसी इंजिन सिगी परफॉर्मेंस से कोई सिन रोसिंग थोला कांद खंगनी अदुगा इंडिया मसाना सिदा माइ ओनसलुरगदि सिन रोसिंग ngamaroy di karigino haibda ngsaigi जापान की सिने नौसिंग आइनो ममांग गिदा जापान की पंजगी बा जापान की मिसुबिशी ममांग सुसी नौसिंग आइना हंजना पंजगरे अनि सुबलंजाव की मतम दे सिने नौसिंग जापान से होगी प्लेन की लंबी सिदे याम चौखली सिने नौसिंग को अनि सुबलंजाव द सिजना की बा प्लेन सिंग से आयामना फर्स्ट जनरेशन की प्लेन गाक्तनी फर्स्ट जनरेशन की प्लेन ओइरगा सु मतम दु स्पीड दुम लेनरे जापान की मिसुबिशी हाइरिबा कोई की कार सारिबा कंपनी से मिसुबिशी की कार गसे कोई सोम इथा थाजलक्तब्रा इदि खंगते को अदुगी मतंग कार की मतंग सिमदि मिसुबिशी से अखोई की तसेंगना हाइरबदा कोई की अनिसुबलान जावगी मतमदा प्लेन सारंबा कंपनी ने असमाइना तौरगा जापान से थिंगजंगरे सिना अदुबो मोइगी आइडिया हाना आइडिया लैबनिना कुमाइना टेक्नोलॉजी की आइडिया मयाम अमा लैबनिना अखोई की मोइगी X2 जापान की X2 सिन हारिस नाकाल अमरोम दा मागी ममिंग से ADDX अदमाइना हारिगसु खंगनैको सिगी प्लेन से यंगो 2022 की अप्रैल दा 2016 की अप्रैल की तांग 32 दा अहानबा प्रोटोटाइप पुथो पाइग्रबनि बिसिनोस हौजिकसु अपग्रेड मयाम अमा तौरि अदुना सिसु ngasagi fifth generation plane sida ichine nausing yang daba tay amta nateba fifth generation plane sida yamna maru oiri si karino haibda magi stand technology ma yawbusne aduna mayamna kogi fifth generation plane se stand fighter hairga su ichine nausing adamaina khangidna stand technology ma yawba sigi technology sina neba fifth generation plane se ayona magi masakta iba maming ta iba singsi aduna ngasagi japan gi di already ichine nausing X2 से माइ पाए मोइदी माइ पाबनी अदुना मसी तसेंगना कोइगी पाक्तकना कोइगी जापान फोर्स जापान की लानमी जापान की एयर फोर्स 2030 दति मोइ पुरा पाक्तकना सिगी प्लेन जी येन गिदोरे हौसिक लोइरे साबो खोटपा सॉरी कइनोगी 2016 दा प्रोटोटाइप पाइग्रेबा अदु मोइगी दति हापग्रेबा अदुगा X2 सॉरी FX आइदि जापान की सिनिनोस जापान की अतोपा प्रोजेक्ट नि 6th generation माइ ओनजनबा मिसुबिशी FX हारिस सी 2030 दति लोइ लोइसेनगने हारिबा 6th generation सिसु इसिने रौसिं मोंग अमा तौग्रे ओपदो
Mitsubishi FX 하르가수 강나이 아두게 F3 하르가수 아두 마이나 강나이 이신이라우싱 아두 가노가 뿐바니 United Kingdom 가 뿐바니 아두 United Kingdom 기수 마사기 6 generation 기 project lai Tempest 간 이신이라우싱 가이나 하베 타비랑거니 6 generation 기니 아메리카 기수 6 generation 다 마이시 아이 온전 그래 수마이나 이신이라우싱 마코이나 6 generation da tawing sida India gi di emka project ki di sin of singai na ngarang mamang da panjagi bu su yam wali emka project ki se ta sengna 2020 ara amasung 29 da prototype se puthok pagi wakhalon ne ba adu engine yaw draga di prototype puthok pa yaro be engine je kadai di lai si gi hai bi sine bi India gi huji hangna rei ba question chi India gi matha sari question chi aduna engine je atopa mapan gi lebak ta gi lai ba na draga di akoi kari haigedra isini nausing Indiana semko sagpa sungam in wagani adura Japan gi China gi aina ma yaning ma makhak lei mitau tamasu amabu tawrasu ngamna ba upayam tawrage to hona gi sine yam thagani ngai oiris moi gi asmaina mitau tam gera lak gera foi gera ama tawrakan sida India gi su thamhauna ba hona usini da ko hayeng semba du da aina ngarang haijakiba yaye sumaina masa khaina semina se aishu haradagi sumbagi khoigi langi khulai sing haidare ko siti interest yam leire hojik su isinau sing aini yengba film se kari kari yenge haibada akoigi YouTube ta dum phangbani sinau sing Russia na number film yam na phangbani maruina ani subalan jawgi Russia gi matam gi sumbalan gi wari gumba sumbalan gi film gumba se yam yenge sumba AK47 ko puthorpai matang do adugi film Russia gi kano da loi ai share kano do share kano tawjar su tawjar ke ai gi Facebook page puran thaba mai tai da madugi video sing dugi adum mayam se yenge wari sing akoi gi mos akoi gi kai haini battle of kano akoi gi Moscow gi da sokna khibal lan ko adum bagi lan gumba adum ba sumba se yam yenge yam nungai YouTube ta sumba sina ya boina nainaraga sum lai hai tare duna lan gi si sininok si khulai ke ke si aisho yam pamje angang wering idigi su pame oh Indiana engine semba da oi Indiana oi si kai India manu hoi su me sininok sing rocket phok di khoi gi se Dr. APJ Abdul Kalam na kan hona bi bedagi kudon pi birame aru ngasai gi atai dadi thoina ngasai gi haire ko tejas se indigenous plane ni ganda no nati just 50% muktani sininaus maru eba main engine upai later badagi America gi General Electronics tagi layer kan sinari sini engine se yamna complex oi ba pone yamna complex oi habi engine cha bi mata sidane ba mayam puthana ji Indiana sokot pangam dris hojik asai gi sininaus sing Turkey na engine gi matang da makhoi gi knowledge ama phangri shi krai ko aina phangbo na hai matam da khoi gi Russia gi F35 ki project shi sinau sing Turkey da sinau sing chatharame si chatharam basida ko ai to ge bo Russia ga su mari dum khara dum pai ada Russia da gi S400 missile defense system si tholpo matam sida Turkey na lairu bagi damakta masigi American F35 ki sigi project chatharam base si lokthokhi bane sidagi adumaina makhoi ju phangawe aduna India gi su China gi su ni China gi su akoi gi tasengna de makhoi gi engine sigi technology se mainly ahoi atopa leibak ta gi su makhoi phangi haibadi tai adubu mainly Russia na phangi si sininausing kaino ne sorry China na phangi si sininausing Russia da gi ne adubu upayam tawgira khoi semkat sagala akanda puthora iba simdi yamna nuai gre aduga isini noksing khoi gi video semba se khoi gi border lanchen bana haiji am phase sumaina mana ina mina si series 9 ai kenu semjar ke adu marak di khoi gi isini noksing khoi gi tek kari haini Korean affair gi hojik tawi ba sigi matang sida su khara su adum ai dum hapsarak ta ba ya da maram di kari na khoi gi viewers sing ko aduga lan gi khuju khulai shi ayo am interest lei nainamina si akhoi gi kari da khenari bano haiba ko khoi gi Russia gi aeroplane gi engine siga America gi aeroplane gi engine siga ko
ꯀꯔꯤꯗ ꯈꯦꯠꯅꯒꯦ ꯃꯈꯣꯏꯁꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗꯨꯁꯨ ꯅꯩꯅꯃꯤꯟꯅꯁꯤ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯔꯤꯕ ꯕꯣꯝꯕꯔꯁꯤꯡꯁꯦ ꯇꯁꯦꯡꯅꯗꯤ ꯃꯈꯣꯏꯁꯤꯗꯤ ꯍꯥꯏ ꯑꯜꯇꯤꯆꯨꯠꯇꯤ ꯌꯥꯝ ꯋꯥꯡꯅ ꯄꯥꯏꯔꯀꯥꯟꯗ ꯔꯗꯔꯅ ꯐꯥꯕ ꯉꯝꯗꯉꯩ ꯋꯥꯡꯅ ꯄꯥꯏꯔꯀꯥꯟꯗ ꯃꯗꯨꯗꯒꯤ ꯊꯥꯗꯔꯛꯀꯗꯧꯔꯤꯕꯅꯤ ꯃꯦꯟꯂꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯩꯈꯣꯏꯒꯤ ꯔꯁꯤꯌꯥ ꯁꯤꯖꯤꯟꯅꯔꯤ ꯆꯩꯅꯥꯗꯁꯨ ꯂꯩꯈ꯭ꯔꯦ ꯑꯗꯒꯤ ꯑꯃꯦꯔꯤꯀꯥꯒꯤꯁꯨ ꯂꯩꯈ꯭ꯔꯦ ꯁꯨꯝꯕ ꯃꯈꯜ ꯃꯌꯥꯝ ꯑꯃꯒꯤ ꯃꯈꯣꯏꯁꯤ ꯀꯃꯥꯏꯅ ꯋꯥꯛ ꯇꯧꯏ ꯃꯈꯣꯏꯁꯤ ꯀꯃꯥꯏꯅ ꯁꯥꯏ ꯑꯗꯒꯤ ꯃꯥꯒꯤ ꯃꯇꯥꯡꯗ ꯁ꯭ꯄꯦꯁꯤꯐꯤꯀꯦꯁꯟꯒꯤ ꯃꯇꯥꯡꯅꯆꯤꯡꯕ ꯀꯔꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯗꯨꯁꯨ ꯅꯩꯅꯃꯤꯟꯅꯁꯤ ꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯂꯥꯟꯒꯤ ꯇꯦꯡ ꯃꯌꯥꯝ ꯑꯃ ꯁꯤꯁꯨ ꯅꯩꯅꯃꯤꯟꯅꯁꯤ ꯑꯗꯨꯒ ꯑꯅꯧ ꯑꯅꯧꯕ ꯊꯣꯛꯂꯛꯏꯕ ꯑꯩꯈꯣꯏꯒꯤ ꯈꯨꯠꯂꯥꯏꯁꯤꯡ ꯀꯣ ꯑꯗꯨꯒ ꯂꯩꯕꯥꯛ ꯑꯃꯒ ꯄꯨꯜꯂꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯄꯨꯈ꯭ꯔꯣ ꯏꯕꯨꯡꯉꯣ ꯅꯃꯥꯏ ꯐꯣꯟꯗꯣ ꯂꯩꯕꯥꯛ ꯑꯃꯒ ꯄꯨꯜꯂꯀꯥꯟꯗ ꯇꯧꯔꯛꯀꯗꯕ ꯄꯥꯏꯈꯠꯂꯛꯀꯗꯕ ꯄ꯭ꯔꯣꯖꯦꯛꯁꯤꯡ ꯀꯣ ꯂꯥꯟꯒꯤ ꯃꯇꯥꯡꯗ ꯃꯗꯨꯝꯕꯗꯨꯁꯨ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯅꯩꯅꯃꯤꯟꯅꯁꯤ ꯑꯗꯨꯕꯨ ꯉꯁꯥꯏꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯀꯩꯅꯣꯒꯤ ꯕꯗ ꯁꯨꯃꯥꯏꯅ ꯇꯧꯁꯤ ꯍꯤꯁꯇ꯭ꯔꯤꯒꯤꯁꯤꯅ ꯑꯩꯁꯦ ꯁꯨꯃꯥꯏꯅ ꯇꯧꯁꯤ ꯂꯧꯒ ꯂꯣꯏꯔꯀꯥꯟꯁꯤꯗ ꯖꯅꯋꯥꯔꯤ ꯊꯥ ꯁ꯭ꯋꯥꯏꯁꯤꯗꯒꯤ ꯑꯩ ꯁꯦꯝꯕ ꯉꯝꯅꯕ ꯍꯣꯠꯅꯖꯒꯦ ꯍꯧꯖꯤꯛꯁꯦ ꯑꯩꯒꯤ ꯐꯣꯟꯁꯦ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕ ꯑꯩ ꯖꯅꯋꯥꯔꯤ ꯑꯗꯥꯏꯗ ꯑꯃ ꯁꯤꯟꯇꯣꯛꯀꯦꯅ ꯑꯗꯨꯃꯥꯏꯅ ꯇꯧ ꯂꯩꯔꯦ ꯑꯕꯣꯏ ꯅꯣꯡꯊꯣꯡꯕꯝꯁꯤꯀꯣ ꯑꯁꯤꯁꯤꯅ ꯃꯃꯥꯡꯗꯁꯨ ꯄꯨꯔꯥꯟ ꯊꯥꯕ ꯃꯩꯇꯩꯒꯤ ꯑꯍꯥꯟꯕꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯆꯦꯅꯦꯜꯗꯣ ꯍꯤꯁꯇ꯭ꯔꯤ ꯉꯥꯛꯇ ꯁꯦꯝꯃꯝꯕꯅꯦ ꯑꯗꯨꯗꯣ ꯑꯩ ꯍꯤꯁꯇ꯭ꯔꯤ ꯃꯌꯥꯝꯗꯣ ꯑꯏꯕꯁꯨ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯑꯗꯨꯒ ꯔꯁꯤꯌꯥꯒꯤ ꯁꯤꯒꯤ ꯔꯤꯚꯣꯂꯨꯁꯟ 1917ꯒꯤ ꯀꯩꯀꯩ ꯂꯣꯏꯅ ꯑꯗꯨꯝ ꯃꯁꯤꯅꯆꯤꯡꯕ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯅꯤ ꯑꯗꯨꯝ ꯑꯩ ꯂꯣꯏ ꯁꯦꯝꯖꯔꯛꯀꯦ ꯖꯅꯋꯥꯔꯤꯗꯒꯤ ꯑꯃꯨꯛ ꯍꯤꯁꯇ꯭ꯔꯤꯗ ꯑꯃꯨꯛ ꯅꯩꯅꯃꯤꯟꯅꯕ ꯑꯃꯨꯛ ꯍꯧꯁꯤ ꯖꯅꯋꯥꯔꯤ ꯐꯦꯕꯋꯥꯔꯤ ꯀꯣ ꯑꯗꯨꯃꯥꯏꯅ ꯃꯇꯝ ꯈꯔꯃꯨꯛ ꯊꯥ ꯑꯃꯅꯤꯃꯨꯛ ꯍꯤꯁꯇ꯭ꯔꯤꯗ ꯑꯃꯨꯛ ꯅꯩꯅꯕ ꯑꯗꯒꯤ ꯃꯔꯛꯇꯁꯨ ꯑꯩꯈꯣꯏꯒꯤ ꯍꯤꯁꯇ꯭ꯔꯤ ꯉꯥꯛꯇ ꯇꯥꯅꯤꯡꯉꯣꯏꯗꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯁꯨ ꯑꯗꯨꯝ ꯌꯥꯎꯔꯛꯀꯅꯤ ꯑꯗꯨꯅ ꯍꯤꯁꯇ꯭ꯔꯤ ꯖꯤꯑꯣꯄꯣꯂꯤꯇꯤꯛꯁ ꯑꯃꯁꯨꯡ ꯂꯥꯟꯒꯤ ꯈꯨꯠꯂꯥꯏꯁꯤꯡꯁꯦ ꯑꯁꯤꯁꯦ ꯃꯤꯛꯁ ꯇꯧꯔꯀꯥꯟꯗ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯗꯨꯃꯥꯏꯅ ꯆꯠꯃꯤꯟꯅꯁꯦ ꯑꯗꯨꯒ ꯍꯤꯁꯇ꯭ꯔꯤꯒꯤ ꯑꯣꯏꯅꯗꯤ ꯏꯗꯤꯇꯤꯡ ꯀꯩꯀꯩꯁꯦ khitang ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯐꯖꯗꯕꯁꯨ ꯌꯥꯗꯦꯗꯣ ꯐꯖꯗ꯭ꯔꯒꯗꯤ ꯃꯤꯅꯁꯨ ꯌꯦꯡꯅꯤꯡꯉꯣꯏ ꯑꯩꯒꯤꯁꯤꯗꯤ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗꯏꯗꯤꯇꯤꯡꯁꯤꯗꯤ ꯄꯨꯔꯥ ꯖꯤꯔꯣꯏꯗꯤꯇꯤꯡ ꯍꯥꯏꯕꯗꯨꯅꯤꯀꯣ ꯃꯌꯥꯝꯒꯤ ꯁꯨꯝ ꯂꯥꯏꯒꯤ ꯁꯣꯏꯗꯅꯕ ꯍꯥꯏꯕꯗꯨ ꯇꯥꯔꯦ ꯇꯧꯔꯤꯁꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯍꯤꯁꯇ꯭ꯔꯤꯒꯤ ꯃꯇꯥꯡꯁꯤꯅ ꯖꯅꯋꯥꯔꯤꯗꯒꯤ ꯐꯖꯅ ꯅꯩꯅꯃꯤꯟꯅꯁꯤ ꯂꯣꯏꯅ ꯑꯩꯒꯤ ꯃꯃꯥꯡꯒꯤ ꯁꯦꯝꯈꯤꯕ ꯃꯌꯥꯝꯗꯨꯁꯨ ꯋꯥꯔꯤꯁꯤ ꯏꯔꯀꯥꯟꯗ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯂꯣꯏꯅ ꯂꯩꯔꯤ ꯃꯌꯥꯝ ꯑꯃ ꯑꯩꯅ ꯃꯃꯥꯡꯗ ꯁꯦꯝꯖꯈꯤꯕ ꯃꯌꯥꯝꯁꯤꯡꯗꯨ ꯑꯗꯨꯒꯤꯁꯨ ꯂꯣꯏꯅ ꯊꯥꯒꯠꯆꯔꯛꯀꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯇꯩ ꯍꯤꯁꯇ꯭ꯔꯤꯒꯤꯁꯤꯅ ꯖꯅꯋꯥꯔꯤꯗꯒꯤ ꯑꯗꯨꯃꯥꯏꯅ ꯍꯧꯃꯤꯟꯅꯔꯁꯦ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯆꯥꯛ ꯏꯁꯤꯡ ꯎꯅꯕꯤꯕ ꯌꯥꯎꯕꯤꯔꯦꯀꯣ ꯑꯩꯈꯣꯏꯒꯤꯗꯤ ꯃꯇꯝꯁꯦ ꯌꯧꯁꯤꯜꯂꯛꯑꯦ ꯃꯔꯨꯑꯣꯏꯅ ꯅꯨꯡꯗꯥꯡꯒꯤ ꯄꯨꯡ 6ꯇꯩꯅ 6:30ꯐꯥꯎꯁꯦ ꯁꯤꯁꯤꯗ ꯑꯌꯥꯝꯕꯅ ꯂꯣꯏꯁꯤꯟꯕ ꯑꯣꯏꯅ ꯇꯧꯏ ꯑꯗꯣ ꯍꯌꯦꯡꯁꯦ ꯄꯨꯖꯔꯛꯀꯦ ꯍꯌꯦꯡꯁꯦ ꯑꯩꯈꯣꯏꯒꯤ ꯂꯥꯟꯒꯤ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯅꯤ ꯑꯦꯚꯤꯌꯦꯁꯟꯒꯤ ꯄ꯭ꯂꯦꯟꯒꯤ ꯃꯇꯥꯡ ꯑꯣꯏꯔꯁꯨ ꯀꯣ ꯂꯥꯟꯒꯤ ꯈꯨꯠꯂꯥꯏꯁꯤꯡꯁꯤꯒꯤ ꯃꯇꯥꯡꯗ ꯑꯗꯨꯝ ꯑꯩ ꯚꯤꯗꯤꯑꯣ ꯁꯦꯝꯖꯔꯛꯀꯦ ꯑꯗꯣ ꯑꯩꯁꯦ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗꯦ ꯑꯩ ꯃꯃꯥꯡꯗ ꯑꯝꯇ ꯍꯥꯏꯖꯗꯦ ꯑꯩ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯩꯒꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯡ ꯀꯩꯀꯩꯗ ꯑꯝꯇ ꯍꯥꯏꯗꯕꯅꯤ ꯂꯥꯏꯛ ꯁꯤꯌꯥꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯣꯅ ꯑꯗꯨꯁꯨ ꯍꯧꯖꯤꯛꯁꯨꯅꯤ ꯁꯨꯝ ꯀꯣ ꯏꯟꯇꯔꯦꯁ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯂꯣꯟ ꯃꯥꯟꯅꯕ ꯖꯤꯑꯣꯄꯣꯂꯤꯇꯤꯛꯁ ꯀꯩꯀꯩꯗ ꯑꯩꯈꯣꯏꯒꯤ ꯏꯟꯇꯔꯦꯁ ꯂꯩꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯈꯩꯅ ꯀꯩꯅꯣ ꯇꯧꯔꯒ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯗ꯭ꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯒꯅꯤ ꯀꯩꯅꯣ ꯇꯧꯔꯁꯨ ꯑꯗꯨꯝ ꯑꯩ ꯀꯥꯏꯗꯦ ꯑꯗꯨꯕꯨ ꯌꯥꯝꯅ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯔꯤꯁꯦ ꯑꯩꯒꯤ ꯃꯣꯠꯀꯤ ꯁꯥꯏꯠꯅꯤꯀꯣ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯑꯩ ꯌꯥꯝꯅ ꯍꯥꯏꯖꯅꯤꯡꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗ ꯍꯧꯔꯛꯏꯕ ꯃꯅꯤꯄꯨꯔꯒꯤ ꯏꯆꯥꯁꯤꯡ ꯏꯅꯥꯎꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯁꯦ ꯆꯥꯎꯈꯠꯅꯕ ꯍꯣꯠꯅꯕꯗ ꯏꯖꯨꯀꯦꯁꯟꯁꯦ ꯑꯩꯈꯣꯏꯒꯤ ꯄꯤꯗꯕ ꯌꯥꯗꯦ ꯏꯖꯨꯀꯦꯁꯟ ꯁꯤꯌꯥꯔ ꯇꯧꯗꯕ ꯌꯥꯗꯦ ꯑꯃꯗꯕꯨ ꯑꯣꯏꯔꯁꯨ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯔꯨꯑꯣꯏꯅ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯁꯦ ꯑꯌꯥꯝꯕꯅ ꯑꯩꯈꯣꯏꯒꯤ ꯖꯤꯑꯣꯄꯣꯂꯤꯇꯤꯛꯁꯀꯨꯝꯕ ꯃꯅꯤꯄꯨꯔꯒꯤ ꯊꯣꯛꯏꯕ ꯏꯁꯨꯁꯤꯒꯤ ꯃꯇꯥꯡ ꯑꯣꯏꯔꯁꯨ ꯑꯦꯅꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ ꯁꯨꯝꯕ ꯃꯇꯥꯡꯁꯤꯡꯁꯤꯗ ꯍꯦꯟꯅ ꯅꯩꯅꯕꯤꯔꯝꯒꯅꯤ ꯍꯥꯏꯕꯒꯤ ꯑꯗꯨꯃꯥꯏꯅ ꯊꯥꯖꯕ ꯂꯩ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯟꯇꯔꯇꯦꯟꯃꯦꯟꯒꯤ ꯆꯦꯅꯦꯜꯗꯁꯨ ꯑꯩꯁꯦ ꯑꯩꯈꯣꯏꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯃꯔꯨꯑꯣꯏꯅ ꯐꯤꯂꯝ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕꯁꯤꯡꯁꯦ ꯃꯔꯛꯇ ꯑꯗꯨꯝ ꯈꯔ ꯌꯦꯡꯉꯦ ꯃꯁꯤ ꯂꯥꯏꯐꯇ ꯏꯟꯇꯔꯇꯦꯟꯃꯦꯟꯁꯨ ꯌꯥꯎꯗꯕ ꯌꯥꯗꯦ ꯃꯔꯝꯗꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗ ꯑꯩꯈꯣꯏꯒꯤ ꯁꯤꯔꯤꯌꯁꯇ ꯑꯣꯏꯕ ꯁꯨꯝ ꯌꯥꯗꯦ ꯑꯗꯨꯅ ꯃꯔꯛꯇ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯊꯥꯒꯠꯆꯔꯛꯄ ꯚꯤꯗꯤꯑꯣꯗ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯅꯣꯡꯅꯤꯡꯕ ꯋꯥꯍꯩ ꯁꯨꯝ ꯌꯥꯎꯕꯅꯦ ꯑꯗꯨꯒ ꯏꯆꯤꯟ ꯏꯅꯥꯎ ꯍꯥꯏꯕ ꯋꯥꯍꯩꯁꯤ 이신 이나우ꯁꯤꯡ ꯑꯩ ꯌꯥꯝ ꯇꯣꯏꯅ ꯄꯥꯡꯒꯜꯂꯦ ꯃꯁꯤ ꯂꯩꯇꯣꯟꯗꯒꯤ ꯑꯗꯨꯝ ꯄꯛꯑꯒ ꯂꯩꯔꯕ ꯀꯩꯅꯣꯅꯤ ꯑꯩꯒꯤ ꯏꯗ ꯂꯨꯗ ꯇꯣꯡꯗ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯈ꯭ꯔꯕ ꯑꯗꯨꯅ ꯉꯔꯥꯡꯒꯤ ꯚꯤꯗꯤꯑꯣꯗꯣ ꯑꯩꯅ ꯁꯨꯝ ꯍꯥꯏꯐꯦꯠ ꯁꯨꯝ ꯇꯥꯕꯗ ꯏꯆꯤꯟ ꯏꯅꯥꯎ ꯍꯥꯏꯕ ꯋꯥꯍꯩꯁꯤ ꯃꯁꯤꯡ ꯈꯪꯗꯅ ꯌꯥꯎ ꯂꯩꯔꯝꯃꯦꯕ ꯑꯩꯅ ꯊꯣꯛꯄꯅꯤꯗꯀꯣ ꯑꯩꯒꯤ ꯀꯩꯅꯣꯁꯦ ꯍꯩꯅꯕꯤꯁꯦ ꯑꯗꯨꯝ
ꯇꯧꯒꯦꯅ ꯑꯗꯨꯅ ꯃꯔꯨꯑꯣꯏꯅ ꯃꯨꯛꯕꯥꯡꯁꯤꯃꯗꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯩ ꯌꯦꯡꯗ꯭ꯔꯦꯀꯣ ꯏꯆꯥꯈꯩ ꯌꯦꯡꯕꯁꯨ ꯉꯥꯡꯉꯤꯅꯦ ꯑꯩꯒꯤ ꯁꯤꯒꯤ ꯌꯨꯇꯨꯞꯁꯤꯒꯤ ꯆꯦꯅꯦꯜꯁꯤꯒꯤ ꯏꯃꯦꯜꯗꯨꯁꯨ ꯏꯆꯥꯒꯤ ꯅꯝꯕꯔꯗ ꯌꯥꯎꯔꯝꯃꯦ ꯃꯣꯏꯗꯤ ꯃꯨꯛꯕꯥꯡ ꯉꯥꯛꯇ ꯌꯦꯡ ꯂꯩꯔꯕꯖꯥꯠꯅꯤꯗꯅ ꯑꯩꯅ ꯉꯥꯡꯕꯅꯤ ꯃꯨꯛꯕꯥꯡ ꯌꯦꯡꯕꯁꯤꯅ ꯀꯔꯤꯅꯣ ꯍꯣꯏ ꯀꯥꯟꯅꯕ ꯄꯣꯔꯛꯇꯣꯔꯤꯕꯁꯤꯕꯨ ꯑꯗꯨꯕꯨ ꯍꯣꯏ ꯐꯤꯂꯝ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟꯒꯨꯝꯕꯗꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯕ ꯑꯣꯏꯅ ꯉꯥꯏꯍꯥꯛ ꯏꯟꯇꯔꯇꯦꯟꯃꯦꯟ ꯑꯣꯏꯅ ꯌꯦꯡꯕ ꯌꯥꯏ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯥꯂꯦꯝꯒꯤ ꯌꯥꯝꯅ ꯂꯨꯁꯜꯂꯛꯄ ꯇꯥꯟꯖꯥ ꯑꯃ ꯂꯥꯛꯄꯁꯤꯗꯗꯤ ꯏꯆꯥꯁꯤꯡ ꯏꯅꯥꯎꯁꯤꯡꯁꯤꯅ ꯖꯤꯑꯣꯄꯣꯂꯤꯇꯤꯛꯁꯁꯦ ꯁꯨꯝ ꯂꯦꯞꯇꯅ ꯆꯍꯤ ꯑꯃ ꯑꯅꯤ ꯁꯨꯝ ꯇꯥꯁꯜꯂꯛꯑꯒꯗꯤ ꯇꯧꯅꯔꯤꯕ ꯃꯌꯥꯝꯁꯦ ꯏꯔꯥꯏ ꯂꯥꯏꯅ ꯑꯗꯨꯝ ꯂꯣꯏꯅ ꯈꯪꯉꯅꯤ ꯏꯆꯤꯟ ꯏꯅꯥꯎꯁꯦ ꯑꯁꯤ ꯍꯥꯏꯔꯒ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ ꯀꯪꯂꯩꯄꯥꯛ ꯏꯃꯥꯅ ꯌꯥꯏꯐꯔꯦ ꯌꯥꯏꯐꯃꯤꯟꯅꯔꯁꯤ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ